ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯝꯄꯥꯛ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯇꯝꯄꯥꯛ ꯂꯩꯃ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯈꯥꯛꯂꯤ, ꯅꯨꯡꯁꯤꯠꯇꯤ ꯎꯔꯨ ꯎꯔꯨ ꯁꯤꯠꯂꯤ, ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯥ ꯂꯨꯝꯂꯕꯤ ꯊꯥꯕꯨꯝ ꯁꯨꯖꯜꯂꯛꯂꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯇꯍꯥ ꯇꯍꯥꯅ ꯃꯥꯏꯊꯣꯡꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯍꯣꯔꯣ ꯇꯥꯅ ꯃꯐꯤ ꯃꯔꯣꯜꯒ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯨꯡ ꯑꯗꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯞꯁꯨ ꯌꯦꯡꯂꯤ꯫ ꯎꯔꯦ ꯑꯊꯥꯞꯄꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯣꯝꯗ ꯇꯥꯟꯅꯔꯛꯂꯤꯕꯗꯣ꯫ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯆꯦꯜꯂꯛꯂꯤ ꯅꯨꯄꯤ ꯑꯁꯤ꯫ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕ? ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯈꯛꯇꯅꯤ꯫ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯤ꯫ ꯃꯁꯥꯗꯣ ꯃꯄꯤꯁꯨ ꯑꯣꯔꯣ ꯇꯥꯔꯤ ꯍꯨꯃꯥꯡ ꯃꯔꯛ ꯑꯗꯨꯗ ꯇꯍꯥ ꯇꯍꯥꯅ ꯆꯦꯜꯂꯛꯏ꯫ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤꯁꯨ ꯇꯥꯔꯤ꯫ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯕ ꯀꯔꯤꯒꯨꯝꯕ ꯃꯤꯇꯝ ꯑꯃꯁꯨ ꯈꯤꯜꯂꯒ ꯂꯩꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯣ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯅꯥꯟꯊꯣꯛꯂꯒ ꯇꯨꯁꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯦꯔꯪꯈꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯤ ꯀꯦꯟꯗꯜ ꯃꯩꯈꯦꯠ꯫ ꯃꯃꯥꯡꯗ ꯈꯨꯗꯛꯇ ꯊꯥꯡꯒꯠꯂꯤ꯫ ꯅꯤꯡꯁꯥꯁꯣꯔꯁꯨ ꯐꯨꯏꯅ ꯍꯣꯅ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃ ꯃꯔꯣꯜ ꯂꯣꯟꯅ ꯈꯟꯖꯔꯤ꯫ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯆꯦꯔꯪꯈꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯃꯆꯤꯜ ꯇꯨꯝꯂꯕ ꯊꯧ ꯊꯧ ꯂꯥꯎꯕꯗꯨ ꯁꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯤꯠꯆꯦꯟ ꯎꯏꯁꯜꯂꯒ ꯅꯤꯡꯁꯥꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯦ ꯍꯥꯏꯔꯒ ꯃꯕꯨꯛꯇꯨ ꯖꯣꯞ ꯂꯥꯎꯅ ꯅꯁꯥꯅ ꯊꯤꯟꯖꯤꯟꯖꯈ꯭ꯔꯦ꯫ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯃꯕꯨꯛ ꯈꯣꯏꯗꯧ ꯃꯈꯥ ꯑꯗꯨꯗ ꯊꯤꯟꯖꯤꯟꯕꯒ ꯌꯦꯠꯂꯣꯝꯗ ꯖꯠ ꯂꯥꯎꯅ ꯆꯤꯡꯈꯤꯕꯅꯤ ꯑꯣꯏꯔꯣꯝꯗ ꯊꯤꯜꯂꯒ꯫ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ꯫ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯍꯥꯏꯕꯒꯨꯝ ꯃꯃꯥꯏꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯌꯨꯝꯒꯤ ꯃꯄꯥꯜ ꯑꯗꯣꯝꯗꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯇꯧꯔꯝꯂꯤ꯫ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨ ꯅꯥꯜꯂꯒ ꯌꯦꯡꯉꯤ꯫ ꯀꯥꯃꯤꯅꯤ ꯊꯥ 3 ꯁꯨꯖꯜꯂꯛꯂꯕꯤ ꯅꯥꯎꯄꯨꯔꯤꯕꯤ ꯃꯃꯥ ꯑꯃꯈꯛ꯫ ꯀꯥꯃꯤꯅꯤ ꯀꯩꯗꯧꯔꯦ ꯇꯍꯥ ꯇꯍꯥꯅ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯩꯁꯨ ꯌꯥꯎꯂꯛꯄꯒ ꯃꯄꯥ ꯁꯥꯟꯅꯗꯅ ꯃꯤꯠ ꯁꯤꯡꯉꯛꯂꯤꯅꯤ꯫ ꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯂꯩꯔꯤꯕ ꯐꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡ ꯑꯗꯨ ꯅꯞꯊꯣꯛꯅ ꯇꯩꯊꯣꯛꯂꯤ꯫ ꯁꯤꯡꯅ ꯃꯤꯠꯌꯦꯡ ꯃꯄꯨꯔꯣꯏꯕꯁꯤꯗ ꯌꯦꯡꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯤ꯫ ꯅꯤꯄꯥ, ꯑꯩ ꯉꯁꯤꯗꯤ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯃꯪꯉꯤ꯫ ꯃꯪꯗꯨ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ꯫ ꯃꯪ ꯑꯁꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯊꯣꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯎꯂꯩ ꯄꯥꯔꯩ ꯇꯧꯔꯤ꯫ ꯐꯔꯦꯁꯦ, ꯑꯍꯤꯡꯁꯤꯗ ꯃꯪ ꯇꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯀꯥꯃꯤꯅꯤ, ꯑꯍꯤꯡꯕꯨꯗꯤ ꯑꯍꯤꯡ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟꯅ ꯍꯥꯏꯍꯜꯂꯒꯅꯨ꯫ ꯐꯔꯦꯁꯦ, ꯇꯨꯝꯊꯅꯕ ꯇꯧꯔꯣ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯖꯅ ꯍꯤꯞꯊꯍꯟꯈ꯭ꯔꯤ꯫ ꯃꯅꯤꯁꯪ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ ꯅꯤꯡꯁꯥꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯍꯥꯛꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ꯫ ꯅꯣꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯡꯂꯦꯞ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯈꯤꯡꯒꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯀꯥꯃꯤꯅꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯁꯤꯗ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎꯈꯛ ꯂꯩꯖꯕ ꯌꯨꯝ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯎꯅꯥ ꯀꯌꯥꯅꯒ ꯄꯥꯏꯁꯤꯜꯂꯛꯂꯒ ꯆꯦꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯪꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯒꯤ ꯋꯥꯅꯤ, ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯄꯣꯛꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯑꯉꯥꯟꯅ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯜꯂꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨꯃ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯃꯑꯣꯅꯤ ꯈꯜꯂꯤꯕ ꯁꯨꯝꯖꯦꯠ ꯑꯗꯨ ꯄꯥꯏꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯁꯨ ꯃꯪ ꯑꯗꯨ ꯇꯥꯅꯤꯡꯃꯟꯈ꯭ꯔꯕ ꯑꯣꯏꯔꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯍꯪꯂꯤ꯫ ꯀꯥꯃꯤꯅꯤ, ꯅꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯃꯪ ꯑꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯅꯦ ꯅꯪꯕ? ꯍꯣ, ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯃꯪꯕ ꯃꯪꯗꯣ ꯑꯁ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯪꯀꯥꯎ ꯀꯥꯎꯈ꯭ꯔꯦꯗ ꯅꯤꯄꯥ꯫
ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯁꯤꯁꯤ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃ ꯆꯥꯅꯤꯡꯉꯤ ꯀꯩꯊꯦꯜ ꯊꯣꯛꯂꯒ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯌꯦꯡꯕꯤꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯃꯤꯅꯤ ꯑꯅꯝ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯅꯪꯁꯦ ꯏꯕꯦꯝꯃ ꯐꯔꯦ ꯐꯔꯦ ꯅꯪ ꯅꯃꯪꯗꯣ ꯇꯝꯅꯤꯡꯗ꯭ꯔꯕꯁꯨꯅꯦ ꯃꯀꯨꯃꯪ ꯍꯥꯏꯕꯗꯣ ꯑꯣꯏꯖꯈ꯭ꯔꯁꯅꯤ ꯀꯗꯥꯏ ꯀꯗꯥꯏ ꯐꯤꯔꯩꯗꯒ ꯇꯔꯦꯠ ꯁꯦꯟꯖꯥꯒ ꯌꯦꯞꯂꯤꯕ꯭ꯔꯅꯦ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯛꯎ ꯉꯥꯗꯨ ꯂꯩꯔꯨꯔꯒꯦ ꯍꯣ ꯆꯤꯟꯌꯥꯗꯣ ꯍꯥꯟꯅ ꯁꯦꯡꯕꯤꯔꯨꯆꯨꯋꯣ ꯁꯤꯟ ꯁꯦꯡꯗ꯭ꯔꯤꯉꯩꯗ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯤꯅ ꯏꯃꯨꯡ ꯑꯁꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯄꯨꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯊꯥꯛ ꯑꯐꯣꯡꯅꯔꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯃꯅꯤꯁꯪ ꯑꯁꯤ ꯃꯔꯦꯜ ꯌꯥꯝꯅ ꯇꯟꯕ ꯀꯇꯟ ꯆꯨꯕ ꯅꯤꯄꯥ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯀꯥꯃꯤꯅꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯑꯁꯤ ꯊꯥꯛꯂꯤꯕꯅꯤ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯁꯨ ꯀꯔꯝꯅ ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯂꯒꯅꯤ ꯑꯌꯨꯛ ꯑꯁꯤꯃ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕꯗ ꯊꯣꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯍꯦꯛ ꯆꯥꯕ ꯇꯣꯛꯄꯒ ꯃꯅꯤ ꯁꯪ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯉꯥꯏꯔꯤ ꯃꯈꯨꯠ ꯑꯗꯣ ꯍꯥꯝꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤ ꯑꯌꯨꯛꯁꯤꯗ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯂꯤꯕꯁꯤꯕꯣ ꯅꯤꯄꯥ ꯅꯪꯕꯨꯅꯦ ꯏꯪꯈꯣꯜꯀꯥꯁꯤ ꯅꯥꯄꯤꯅ ꯁꯣꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯤ ꯐꯣꯡ ꯂꯥꯛꯄꯗ ꯏꯀꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨ ꯅꯍꯥꯛ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯣ ꯀꯣꯟꯅ ꯁꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯆꯥꯛꯁꯨ ꯇꯥꯈꯠꯇꯅ ꯆꯥꯁꯤꯜꯂꯨꯕꯒꯤ ꯇꯨꯝꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯊꯒꯦꯀꯣ ꯇꯧꯔꯒꯗꯕꯅꯤ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯃ ꯃꯁꯤꯜꯗ ꯍꯥꯏꯖꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯀꯥꯃꯤꯅꯤꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯐꯛ ꯃꯆꯥ ꯑꯃꯈꯛ ꯊꯥꯔꯒ ꯐꯝꯃꯒ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯃꯔꯤ ꯃꯔꯤ ꯂꯥꯛꯄ ꯍꯧꯔꯤ ꯏꯃꯥ ꯃꯥꯏꯕꯤꯌꯥ ꯑꯩꯒꯤꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯟꯗꯛ ꯃꯔꯛ ꯃꯤꯅ ꯍꯤꯀꯥꯞ ꯂꯩꯀꯥꯞ ꯊꯥꯖꯤꯜꯂꯛꯄ ꯅꯨꯡꯒ꯭ꯔꯦꯡ ꯆꯥꯏꯕ ꯇꯣꯏꯅ ꯇꯧꯔꯦ ꯏꯃꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯥꯏꯕꯤꯌꯥ ꯑꯩꯈꯣꯏꯒꯤꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯏꯆꯥꯁꯤ ꯊꯔꯣ ꯃꯔꯣ ꯑꯣꯟꯗꯅ ꯉꯔꯥꯡꯗꯒꯤ ꯂꯥꯛꯅꯔꯛꯂꯤꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯥꯡꯂꯒ ꯄꯨꯖꯔꯛꯂꯤꯕꯁꯤꯅꯤ ꯀꯥꯃꯤꯅꯤꯁꯨ ꯉꯁꯤꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯐꯝ ꯈꯪꯅ ꯑꯃꯗꯤ ꯐꯪꯒꯗꯧꯔꯦ ꯈꯪꯗꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯃꯥꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯔꯝꯅꯕ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯁꯦꯝꯂꯤꯕꯅꯤ ꯃꯗꯨꯗ ꯂꯣꯏꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯐꯥꯎꯕ ꯃꯊꯪ ꯃꯊꯪ ꯈꯣꯏꯔꯝꯕꯗ ꯃꯁꯥꯗꯨꯁꯨ ꯆꯣꯛꯊꯔꯤ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅ ꯈꯣꯏꯔꯝꯕ ꯂꯣꯏꯕꯗ ꯃꯍꯥꯛꯀꯤ ꯐꯤꯔꯩ ꯑꯗꯨꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯩꯔꯦ ꯀꯠꯂꯝꯕ ꯑꯀꯠꯁꯦꯟ ꯀꯌꯥꯗꯨꯅ ꯃꯍꯥꯛꯇꯤ ꯃꯁꯤꯅꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯅ ꯊꯛꯅꯔꯒꯅꯤꯗꯅ ꯈꯟꯗꯅ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯅꯣꯛꯂꯤ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯗ ꯆꯣꯛꯊꯔꯕ ꯃꯁꯥꯗꯨ ꯅꯤꯡꯍꯟꯅꯕ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯍꯦꯛ ꯅꯨꯡꯇꯤꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯅꯤꯡꯖꯔꯤꯕ ꯃꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯂꯤ ꯃꯄꯨꯔꯣꯏꯕꯗꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯩ ꯃꯄꯨꯔꯣꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯌꯦꯠꯇ ꯑꯃꯨꯛ ꯁꯦꯞ ꯑꯣꯏꯗ ꯑꯃꯨꯛ ꯁꯦꯞ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯏꯔꯞ ꯉꯥꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯒ ꯇꯔꯦꯠ ꯁꯦꯟꯖꯥꯗ ꯃꯐꯝ ꯈꯪꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯄꯥꯏꯇꯨ ꯈꯥꯎ ꯑꯃꯈꯛꯇ ꯄꯣꯠ ꯆꯩ ꯂꯥꯏꯒꯤ ꯈꯔ ꯍꯥꯞꯂꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯁꯣꯝꯗ ꯂꯕꯨꯛ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯂꯤꯕ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯩꯇ꯭ꯔꯦꯡ ꯍꯥꯏꯔꯤꯕ ꯂꯕꯨꯛ ꯂꯝꯍꯥꯡꯒꯤ ꯃꯌꯥꯏꯗ ꯎꯃꯪ ꯑꯃ ꯁꯨꯛꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯃꯐꯝ ꯇꯝꯅꯅꯤ ꯂꯥꯛꯂꯤꯕ ꯀꯅꯥ ꯎꯈꯤꯅꯤ ꯀꯅꯥ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯃꯤꯅꯤ ꯂꯥꯛꯂꯤ ꯃꯁꯤꯗꯤ ꯃꯪꯍꯥꯗꯒ ꯎꯈꯤꯕꯗꯣ ꯀꯔꯤꯕꯨ ꯂꯩꯔꯤꯕꯅꯣ ꯀꯔꯤꯕꯨ ꯑꯁꯣꯏꯉꯥꯝ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯆꯠꯂꯒꯗꯤ ꯌꯦꯡꯊꯣꯛꯀꯦꯗ ꯑꯩ ꯃꯍꯥꯛꯅ ꯂꯥꯞꯅ ꯃꯩꯇ꯭ꯔꯦꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤꯕꯗꯣ ꯅꯤꯄꯤ ꯅꯤꯄꯥ ꯈꯔꯁꯨ ꯎꯍꯧꯏ ꯇꯧꯔꯗꯕꯅꯤ ꯃꯅꯤ ꯁꯪꯒꯤ ꯅꯨꯄꯤ ꯑꯁꯤꯃ ꯀꯔꯝ ꯊꯣꯛꯀꯗꯣꯔꯤꯕꯅꯣ ꯃꯩꯇ꯭ꯔꯦꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯪꯂꯤꯕꯁꯤꯕꯣ ꯃꯇꯣꯏꯅꯗꯤ ꯊꯦꯡꯅꯔꯕꯅꯤ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜꯁꯤꯗ ꯑꯃꯗꯒꯤ ꯁꯟꯇꯣꯛꯅꯈꯤꯕꯗ ꯄꯨꯝꯅꯃꯛ ꯋꯥ ꯋꯥ ꯂꯥꯎꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤ ꯁꯪꯒꯤ ꯃꯥꯏ ꯌꯦꯡꯅ ꯀꯅꯥꯁꯨ ꯐꯣꯡꯅ ꯍꯥꯏꯗꯣꯛꯅꯗ꯭ꯔꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯩꯇ꯭ꯔꯦꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯍꯪꯒꯣꯏꯈꯤꯅꯕꯅꯤ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯆꯪꯅꯗꯦ ꯃꯤꯑꯣꯏ 5-6 ꯁꯨꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯃꯅꯒ ꯆꯪꯅꯕ ꯉꯝꯕ ꯃꯐꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯥꯃꯤꯅꯤꯅ ꯃꯊꯟꯅꯇ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯗꯤ ꯃꯇꯣꯏꯔꯕꯅꯤ ꯑꯅꯝꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯃꯗꯤ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯅꯤ ꯁꯪ ꯑꯗꯨꯅ ꯌꯥꯎꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦꯗꯅ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ
hakang wa selaga makhong ka tok tingli yang ning laga kamini hausi pung kaya tara bagene ho sana ibungo pung ni pa makai tare hausi khakta di yawon birak liya ahing tum da ba khuran ma chap chi mangai ri ahing sungan ta na pungai tummi ayong nungdin so adamak tum magal mara ibang ngamban hakpo hai isa si tiek na tawri bani nya ya izu isa nungai rabadi mangol masida phamdana natragana khoiram gaduri badugi awara pa sin chungna yauri badudi ho sana ibung odine thabak wamandana na sadu tikni oiramni ho luk habiru la o loire thijara ka dawre kamini maitreng aduda para propsa lure hairaga mahak me karigu makharagi yeng luraga tawgada ba lai thau khara tawram laga amuk mayumda para lakhiban asum tawna kamini asi thabum nipal haisilakli masado phachana lumthar ka matam adu masha lumna fauba maitreng asida setpadi sayola magi manungda anirak ahumlak setuna mahak adomak soidina ba lai thau adomak tabam mahang tawriba lai thau asi kani lai thau no haibadi masa khakna khang kanana su khangba tawri maitreng asida haipitang sang lubadagi hena manung fauba sangsin mangam manati khulgi khunja sing asidi laifam tinmam kalli haina khupak na tharakpa lakini ilakpa makhong mukut pairaga suro singba gayama tawi haina dana adu khunja miyam sing asina matam koinegi mamangdagi kamini asibo adum singnarakpa kamini na tawri basi kupna sinarakpa dagi maitreng asida timu lai mu selalliba kalalliba se masi kamini na tawba oiram lagani haidana makhoi sing so nongmagi asingba tanjamadi ngaidunu singnaga leirliban thabum nipan suraklaba numidangi thienglaba pung taraga ta siraklaba matamni mapuroi mani sangsu katal lai sudna adumak tumkhre ngaina mahaki loina bidudi tumdri mayai ka aduda mak lai lairik amakhak phak laga mathang yengi lairik asirasu sauraba musimuraba mitama makhak yengi maraiga sangna tingthok laga madugi maramda makhada iriba singado bengali mayekta madubu mathang parribani koidi ko selectredana masita bo mahiya labadi aina ningsari base shoyana makki thumlaga tabani masita ni aina lining oiriba ai pokla kadoriba isa se nupa hoiba sunipi oiriba su hayeng wai marai bak phalau basini ai khwaidi apamba miyoi marak gi mithoi mi henba bhanga tawi khandi posa khudi mak tawba ngamba isa madi ohinga doribani shumna kamini mathang lairik adu aurairaba matungda thengsilakli haidana mahaksu tumba sangli adu ngasi ahingi mahaki khomlen manglan sa asini mamangi matamga amukta manadaba khwaidagi kiba akiyo manglan amakhak mangadu mangwa matamda masa si taibang phawraki haibe sungang lamkhidi ngasi mangliba mangasina kari oirakadaba kari tholakadaba mahaki tungi punsida mami amadi saungna tare haib kamini mahakri khangmanati nong lalakpa matamado fauba mangaduna kuina mak laksina thadoraktabani adu mani sangna hakam wa sana yawlaktana masada hairap thengakpadagi kamini mami singlakli kaminiya nangdi hauji fauba hawgalamdri boyne aidi na haknaga hawgalaktana waisel lam singlam lagadra wakhalse kayada nungairuriban has nipa ngasiri mangha yamna nungaiteda ai o makumangni mani sangsu hangluba tawdri phana hangluraba su kamini na nong matamang tamthorakhidabani maduna kari manglu ka kaido ngasidi mahak hangladri kamini desu ngasigi mangsidi yamna nungai man khidarana lotsin mapam dabadagi mapuroi da tamge khanmani adu mapuroi bana thausa wasada makumangne dana hairaga thokhibaduda mahaksu makha ta tharuba ngamdri hagolakli mahaksu nahan makhai iman manadana ngasidi masadu itek teklam mangaduna koina laksin kibanara maki miholla du suadu maximum senganari thaba inkhang tawri bani dana tawri bado shumna matamdi hausinki thabum tara shuraklaba hayeng tangairaba angang unagadaba matamamdu yawraklabani adubu hausik phauba kamini yumgi thaba inkhang amadi lai thautin thau tawdu leplamni karibo ira kadriba karibo thola kadriba kamini ki marai bakta masana su khangjabanati adu mahakna lai thau tawriba singasidi ka hena tamthiba ka hena sathiba lai gi maram na tabani karisu thoidokpa tawroidana duma khanjaribani machine midang gi matamdadi kamini asengba asumba amadi khangtok lagi maitring adu da saluraga haidana ma sak yumne leptuna lairibani maki pogla kadriba masa asibu afaba lambi semba afaba ma oihange haiba tarabadi
Angang asi hairiba maitreng asi unaba mathau tai aduna angang asi unaramdai matamda maitreng da satlaga laithau madi taw mathau matai maduna midang wairam gi matam madu fingna lai ngasi shu mahaki mapuru ibado aduma krok krok na khungna tummi katan suraba masagi khaktama khanba nipa ma haibadu gi mami aduma kameni na sutab uwa phangam ngasi mahaki mapuru ibaga loina duna chatpa pamni ma hana digi hauna ado mapuro ibaki mong matawoduda ma wakal sinung nungai jeramdi hoya tumja haura sinida ma puraga wathok thoknabani mahakna simamangi matamdadi kaya yakhidabani ashok yamna thausawa sadaba ipuro ibasiu siraga si sanglaga sang khudi thijalaga yaiselaga aroi khamtan grabasu talagi ai satna di toklaroi maitreng mafumaduda mahak adumak chatkri mak shower ba khau shower pot chai kaya sho hable masini aseng matanja mu khunja mi yam na ngai li badasu mapa sanaraduna mahai makhutta matik sab khulai painaraga kamini na lap na set khriba dugi matung khunja mi yam pulak khupna maitreng aduda maikai thamlakli kamini matung na miwai kaya inarakli haibedi khangmanati sin saurur sila madudagi akan manung sit ki saung kaya silaklang nongsu khak pa horakli ma na maitreng yawraka matamaduda masara tu sungi kamini adu thoini hena akibadi pokrudi para sangapi aduga asumak sangaka matamda mamangi matamda ma na manglanda ukhibadugum maitreng asigi mayai saruk maktada wang sauraba musin muraba mitama makhaklai marai su sang sangang mitam madu tingthoklaga lai madugi mamangda kamini do khuru khuda kunna phamthakri magi makhau le yauriba candle michael sing adu sukhatlaga mamang adu de khillaraga thamlai ngasi si nungsi su mathuk maram hauri o mangasi gi manungdasu candle au mek sukhatpaga mitam madugi ngangsangang la marai na sangna tingthoklaga mamit irau launa laibadu de kamini masadu khangpre khangi nanma khaima toina urabasu ngasi di gari gi ikhang khanglori kamini khudakta laige polam seram purak liba singadu khawdu gi lauthorakla mathamasida khangudana kamini mamit ushallaga laison dison sonba horko mathamasida mahangna tawgada ba thabakto honaraklaba mathamasida laigi mitamadugi hekok tonda karigomba musin muraba miwoibra laira khangdaba song sabalam mami sami oina thoraklaga ngarang ngangi kamini bu yenglaga kamini makhola du tawada laisola du sapleplaga mamit pangthoga yenglakpada uri magi mamang mahada matoina na akiya khangba sakpa mama ukibado ngasi jita singna taibang mamang maktida uri adu ma wakal pukninga do fatharaga masilda asumna soli he amuksa nang aingonde ye ibase karigino aigi yai faraba aigi poklakadaba isa asigi yai fathoni tawbana meni he amuksa nang aigi mangde lepnaraga nang kadai dunu chakro adu ngarang ngangi mitamadudagi fanchong tharakli aduga kamini gi akoi beda hakalanda koina sali mare su sangre tingthokli aduga munne yengli kamini na aigi mapu oiriba mitrang pugi mamangda nangna adumna aingon yelakana amuksa haiba akibagi masak oiraba mayang kanglaba hanuraba mioibagi saban manba mamike irau lau dun mare sangre tingthoklaga kamini da asumna hairi ha kamini nang ngasi laklibase nakari oigani khanglabra yengo nangi mapu oiriba mitrang puwasi kanano haibadu yengo kanano haibadu yengo kanano haibadu yengo kamini mami adu yengi maraiga sangna tingthoklambaduda masadu amuksu khang asumna amuk shana makatarai ngasi se nangi aroiba haibadu oiragadabani kamini nangna matam kuina dige lacharakliba mitrang po sibu madugi mahai ngasidi phanglaragani kadai nangi khawdu dagi thang suriya do lakhalu thang suri do kamini masado tarang marang am isasali karina tawriba sibu khayana amuksa nasidi karigino na hangni minmang magtada thoraklaga aingonda ayrapan piri basi satkro lapkro na matamasiya nongsu kanna khaglagli amuksa na nate kamini nangbu puraga aidi satkani
Naki mapu oiba, mitrang po sinapi, penjana bagidamak nang namatampum namakta, tau kibanatra. Hayo, tau kibanatra. Nasisu, nang gimitrang po sinapi penjana bagidamakta, nang nataw gadabani. Laukalo, tangado laukalo, adoga nang nataw gadabana taudo, matiksana tawro. Nang gipuknong dayaw riba ang sibo, mitrang po dakat kadabani, mitrang po dakat kadabani, ha ha ha, ayam nokli. Ako ay betul farang-farang susong. Asyong natawring ay magkuptag. Kung jamiya maduswa sumasumlak pa na may tring umangasi masiyaw sila krabat. Mayamdo kada kajikti kauktak sana rami. Siyang sikaday, siyang lusikaday, siyang busungam na lep-lep na lainay. Ado po, kami ni masaso tag-tag nagli. Tang ado pa'y kali. Makul ani magto na mabuk mapatang kali. Ado ka, wakal da diyetong nakali. Mga tabong tarat, wala na upo doon ang sibo. Ado, una na ba kunarak pa? Ado ka amok siyo, mitrang po sige pihin na ba? Mga tao batari brahay. Ado mak, handa na ning sinubata. Fata ba wakal na masasi ko doon siyan kaboy tawri. Yung dala hori ba mapuro ibagi maong mataw, mapuro ibagi kaida ado da. Mak, ang sibo, minung si yaurakri. Mapuro ibadugi, maong mataw doon, masasi minung si kuklaboy. Tangaban kupte kami. Tangado na, mamangda ukiba도 겁나. 마북 오이 당고도 리엔가가 거의도 과다 짠! 이야밤다 찡키만. 마북 이깡깡 라바도도 아dom나 싱바다디. 막 샵잖아. 항아가도기 거의리나 포마도가 로이나나. 마북도 되기 타로마로 언타리. 가미니 소르샹 홀리. 마구나 바이라마 타angado. Laymayo di yung silaga. Karino mahang na tawri besi buhay na. Masyado tarang na may sasakbong tawri. Amog siya na sumaki ako ay ko sasalaga lao silak ni. Bayro angang daw! Bayro! Mga ado kakatlo angang ado! Angang ado mitrang pudak katlo! Ha 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 ha! Kami ni tanggabay kupta. Makut na naman angang ado iyo na yo tawraga lang kri mami ado di tandan bayra ba ni. Angang ado makut ado ni hekpay katpaga mabugtudagi iyo tibong tirilo kaya hay teraputuna masyado siya nakakangungam na jelhaw na kanalawki kami ito. Angang ado yung mga kisamapado ta tang ado na yan gi hay na hek tangkalakpaga kami ni aroy ba sorohon pi masyado padraktay angang ado sulay maida puk laong na tasin. Angang ado kan na siya nakolpang nakakalaglang. Nipiya manalaw kibagi amadi angang naman nakapkibagi. Masiki makol marakta. Yam nakira ba konjela masyo tarak patuta. Kunjam yam singado mahay may. Kunjam yam do mahay may. May tring umang manung adomda. Jara chen chinatki. Mata masira kang udra. Nong shu jam shu tarak lami akak araw kaya galoy na. Sahi tara taretki matungnan. Tampak laima. Ayok nganta sida yahaurakli. Maya hakam go wawa challi. Isasit ning saning tawida. Ay ko imado ko. Mamaga tuminabani. Mama marag pala. Mama to di layramdri. Ima! As ay nga siting hanta na yahore ihayre ka. Ima sinahan hagot aga layramli. Ima ta bro! Hay! Hagot pa yada bara ninang bo. Numiti karong sak yung kre. Ay di niya. Sumang manggol way silam siya nga luway na ba niya. Hagolo ninang bo. As ko'y masima. Parang tuwi. Ang sana gayang na saga layang maduda. Ayok ngantani na kanjari maduda tayo na. Ima, nasay makayaw dora pa di kayo ge. Ay nganta na hagot patam lagi kaya ga. Ho kari ginonin hak na nganta na hagot patam ng libas sibo. Taura da ni ko nang namarola ma. Ang hak lay da ba din niya. Napadusu. Haksang sa sel tao with hoki ba ni hanjelak lagani. Salo nasil niya ka sing tuluri hayrega na paano tang na sana ba sa langdo na mga ingay ba di tiyang na gani. Hoy ma. Tampak lay ma. Masamo sing to pa siyangkri. Yaki matungda. Mahaki mapati ang madusu halak na. Kabaraga po siya laglagasangi. Mangwala do da fam na. Kabara do matang pa. Hay mama. Loidang. Tara ba rin nang bo. Haujik pa sa loidri ba niya. Ho nasano pinalon krabani loiragani putoraga galing hang ay biho. Taura dabani. Nasano pigi sakta magne. Ibiyama nama nasa sibo yeng nabada ho nabada ne ay to nabo sidori bera kanyo tauri. Ho yari kid henjen birak lagano sado nasano pina putoraga doribado madubungay ri hayriga takisa unang su. Ama masyagi isaw sili. Maanda di mana jaruroi hay. Hak layraga putorakli.
tampak laymanas. Sa lang mapadugi managtasang silaga mahaksuwari sari. Baba, karino ni hayo ni sa thoibiya. Handakti niya, ay ko'y job kariba isung imanabisingse, ay ko'y pulap na. Tam, mafam amada camping siya si hainayeba. Ado baba na suyabiyo ko. Karino ni sa thoibiya. Ni pa yaw da bro, ni pingak to o yaw ri bro. Ni pa yaw de da. Ado, ni pa yaw da basu, ni pi ay ko'y ngak ta sa pasibo kari kay ni baba. Era isa thoibiya, ni pa yaw da ba di set pa haunay de da. Mado ay yabang amloy ko. Mado sungya yabang amloy. As, baba na hekta tawra ada ba ni? Ado di baba, ay ko'y ki camping si yadra ba di, baba na oy na ay ko'y ba po bita ba? Hoy. Namaga ay ko'y uhum ne. Isa thoibi na saning mamafam maduda, sa tulo na galoy rin. Makong manipan ba, gariso lay di ba sili? Hoy baba, ado si yayi. Ado camping set pa do ayaw roigin hay krage ko baba. Hoy. Masyalo pinasang krapaganda. Te bagi may tong mamaminok daw rin ba to, kangan hanjali. Kaday mo ay doon mahal na sa ning di ba sibo? Makashom da, siya si kakain na nga hilik labadi kam daw ba? Hoy dahi, sa tasaning labadi ngay hek puro ba kayo ba doon kayambo kuilo ni kine? Numidagi matam ni, tampak lay ma do, ngay na tumli. Mama dito masang nagtritaway kang kanalusin. Tampak lay magimamang asira. Yam na kira ba sawong sabala maghag. Mamit managi ilaw-law ba, mariga saan na tingtok pa amaghag. Matat na uri. Ang nasa pa mafong kuning masina ko'y ina-question siya na doon laibugom na sutaw. Hanggang ni Kupta, mamay mapakasida. Mami ilaw-law mo mariga isang-isang ba. Hanubagi sa pamamado kang tang-tang pada. Tampak lay imahay na nalawrag kang ang hugali. Matanga sila, mamasuka sila tumlagi na sangak pumapasya na rin. Karino na isa thoy biya. As, nangbo imasang lakba sila kang libro. Nati ima, ay mangda. Nang yahaw nga bido taura daw ni. Namang nahanong ay trabadi niya. Nakuto na tabak na tamlaga sa tutumi. Nati ni, nang dimika ka mabutom na boy rea. Ima, pung kaya taragi hausik po. Pung tarata ba da ngay ba niya? Ima su tabak loy silak pa da ngay. Si, tumo. Tum na ba taurasi? As ima ay tum daw ka kiri da. Karino na nahak na kiri ba daw po? Ima ay namamang da su hihek uyahay ba? Hanubagi masakman ba aki ba daw hihek ta uyi? Ihe, nang na niya, napa sita matoy na hanubay do na lakna ba do? Adugi oy ninisi. Napada niya, hanubahay na lang naruno ko, matong manaw biya. Aduga, nakuton tabang ka tamaga tumbado su taw no. Yam na pataba ni. Ado na karisu lay tani iray-lay na haydora ko duda, makisu akiba do karaparam. Madudagi tampak lay makata na mamaduga, tuminaram. Numit karani yama siya ado makhawsin kay. Adubo, matoy na ado mag-urami tampak lay bagi mamangda. Handak maragasina, yam na toy na ubugum tawri. Ayok nganta sida tampak lay nga sidi karino mitno yahong nganta na hagot lay hayraga manggola do da mangdo na famagalay maki mapado su waking sa luraga halakpani ipagi ma nga sidi karino mitno nganta na pamlagalay am libasina kumde masano pido mapado para prapsa ngai ipagi ma kaido raga ni haybani nan ba wakal nungay na sukta ba sui si Baba da niya, nanggi apa mo do magkarino hay ba do hayo. Nga siti ni, isa na pamili ba do magpaba na laybi do ini niya. Baba, ado giwa ngakta nati. Ay ko higi isong imanabi kaya su, loy na magnipagi to nga na, nipigi to nga na. Kemping tau mo siya na kri. Sayo mo kisang di kemping tau ni hay. Ay bo baba na ko'y ba pubigan ni hay na kemping susati. Ado ka baba na hausip hau ba, ko'y ba su pubidi. Adugi oy reisa thoibiya. Isa di maramok pini ngasi heksat patare tana. Ngasi nomai sing numit ka oy. Babagi su tilay. Namasu tabak komlini. Nang su school sa trabanina. Ngasi heksat pa kaibadumi. Horel na sangan saraga sana ba tausi. Asing bagiro baba. Kaday da sat kadori ba? Isa thoibi na pamba mafamamay ta kayo na. Tampak lay mga kanja na raga. Baba, amak harom da koy basa si kongangi paja ba uwa labuk lamang singdo yengningi koy asidadi gari makol ngata yom na krik hek insan naradana masida bu kada idigi
ꯆꯦꯛꯋꯥꯜꯅ ꯈꯣꯏꯅ ꯈꯥꯖꯤꯜꯂꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯗꯨꯅ ꯏꯁꯥꯒꯁꯦ ꯐꯕ ꯉꯝꯗ꯭ꯔꯦ ꯄꯥꯕ ꯆꯥꯊꯣꯏꯕꯤꯌꯥ ꯅꯪꯕꯨ ꯃꯈꯥꯔꯣꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯣꯝꯗ ꯆꯠꯅꯤꯡꯂꯤꯕꯅꯣꯅꯦ ꯄꯥꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯄꯥꯕꯅ ꯄꯣ ꯃꯥꯏꯀꯩꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯁꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯟꯊꯦꯜꯂꯣꯡ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ ꯀꯗꯥꯏꯗꯅꯣ ꯁꯟꯊꯦꯜꯂꯣꯡ ꯍꯥꯏꯔꯤꯕꯁꯤꯕꯨ ꯄꯥꯕ ꯅꯪꯅꯗꯤ ꯈꯪꯂꯤꯔꯣꯏꯅꯦ ꯍꯟꯗꯛꯇ ꯅꯧꯅ ꯐꯖꯈ꯭ꯔꯕ ꯄꯥꯛ ꯑꯃꯈꯛꯁꯨ ꯁꯥꯈꯤꯕꯅꯤꯅꯦ ꯃꯐꯝ ꯑꯗꯨꯗ ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯄꯥꯕ ꯃꯃꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯇꯝꯄꯥꯛ ꯂꯩꯃ ꯅꯨꯄꯤꯖꯥ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ ꯃꯄꯥꯅ ꯉꯁꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯎ ꯀꯥꯎꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯆꯥꯛꯉꯟ ꯆꯥꯔꯦ ꯍꯥꯏꯔꯒ ꯄꯨꯡ 4ꯒ ꯇꯥꯔꯛꯄꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯟꯊꯦꯜꯂꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯁꯍꯔꯗꯒꯤ ꯊꯧꯊꯔꯛꯂꯝꯃꯤ ꯑꯁꯨꯝ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯃꯁꯥꯁꯦ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯈꯠꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯉꯥꯊꯔꯒ ꯇꯨꯝꯈ꯭ꯔꯤ ꯃꯃꯥ ꯃꯆꯥꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯤ ꯃꯄꯥꯅ ꯊꯧꯔꯤꯕꯅꯤ ꯑꯁꯨꯝ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯊꯧꯔꯒ ꯂꯥꯛꯄꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯃꯪ ꯃꯍꯥꯗ ꯍꯦꯛ ꯑꯀꯤꯕ ꯎꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯏꯁꯥꯁꯦ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯍꯣ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯑꯩꯅ ꯍꯦꯛ ꯃꯪꯉꯦ ꯃꯪꯗ ꯍꯦꯛ ꯎꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯎꯔꯨꯕꯒꯤꯅꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯣꯏꯃꯜꯂꯕꯅꯤ ꯉꯁꯤꯗꯤ ꯃꯃꯥꯗꯣ ꯋꯥꯈꯜ ꯑꯃꯈꯛ ꯈꯜꯂꯛꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯤ ꯃꯥꯒꯤ ꯁꯤꯕꯨ ꯍꯥꯏꯗꯅ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯊꯔꯨꯕ ꯇꯧꯗꯦ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯜ ꯍꯦꯛ ꯊꯧꯖꯤꯟꯕ ꯍꯧꯔꯛꯄꯒ ꯄꯥꯛ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯄꯒꯅꯤ ꯂꯝꯕꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯃꯁꯥꯃꯔꯨ ꯏꯐꯥ ꯐꯥꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨꯅꯒ ꯄꯤꯛꯄꯅꯤ ꯒꯥꯔꯤ ꯑꯗꯨ ꯂꯩꯊꯣꯛꯀ ꯐꯔꯛ ꯇꯥꯗꯅ ꯁꯞ ꯂꯦꯞꯄꯤ ꯇꯦꯝꯕꯗꯣ ꯍꯩ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣ ꯃꯁꯤꯕꯨ ꯃꯄꯥ ꯊꯣꯛꯈꯤꯅꯨꯀꯣ ꯑꯉꯥꯎ ꯐꯩꯒ ꯑꯣꯏꯔꯝꯗꯅ ꯅꯨꯡꯗꯒ ꯑꯃꯨꯛ ꯊꯣꯝꯂꯛꯀꯅꯤ ꯑꯦꯔꯥ ꯃꯗꯨ ꯌꯥꯕ꯭ꯔꯅꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯕꯗꯨꯗ ꯂꯣꯏꯗꯥꯡꯉꯁꯨ ꯊꯣꯛꯂꯛꯏ ꯀꯅꯥꯅꯣ ꯂꯝꯕꯤ ꯃꯌꯥꯏꯗ ꯊꯠꯂꯤꯕꯁꯦ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯂꯞ ꯀꯞ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯎꯕꯤꯒꯨꯝ ꯇꯧꯔꯕꯗꯨ ꯃꯁꯥ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯁꯥꯎꯕꯤꯒꯅꯨ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯗꯅ ꯍꯧꯖꯤꯛ ꯂꯥꯏ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯦꯁꯨ ꯍꯥꯏꯔꯝꯃꯤ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯤꯅꯤ ꯃꯄꯥ ꯁꯟꯊꯦꯜꯂꯣꯡ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯣꯏ ꯃꯐꯝꯁꯦ ꯁꯟꯊꯦꯜꯂꯣꯡ ꯍꯥꯏꯕ ꯈꯨꯜꯗꯨꯅꯤ ꯈꯨꯜ ꯑꯁꯤꯗꯅꯤ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯄꯥꯛꯇꯣ ꯑꯩꯁꯨ ꯂꯝꯕꯤ ꯈꯪꯉꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁꯟꯊꯦꯜꯂꯣꯡ ꯄꯥꯛ ꯍꯥꯏꯅ ꯊꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯤ ꯃꯊꯪ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯌꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥꯒꯤ ꯏꯍꯤꯛ ꯊꯔꯒ ꯂꯥꯛꯈꯤꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯍꯥꯛ ꯍꯩꯅꯗꯕꯒꯨꯝꯅ ꯄꯣꯛꯂꯝꯃꯤ ꯃꯄꯥꯗꯨꯅ ꯗ꯭ꯔꯣ ꯃꯃꯥꯡ ꯊꯥꯅ ꯆꯪꯈ꯭ꯔꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣꯗꯅ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯕꯣ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯅꯆꯥꯅꯨꯄꯤꯁꯤꯒ ꯆꯪꯃꯤꯟꯅꯔꯛꯎ ꯆꯠꯂꯣ ꯀꯥꯎꯟꯇꯔꯁꯤꯗ ꯇꯤꯀꯦꯠꯀ ꯀꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯍꯪꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯀꯥꯎꯟꯇꯔꯗꯒꯤ ꯇꯤꯀꯦꯠ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯛꯂꯦ ꯍꯥꯏꯔꯒ ꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯕꯒ ꯑꯉꯛꯄꯅꯤ ꯄꯥꯛ ꯃꯅꯨꯡ ꯑꯁꯣꯝꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯨꯄꯤ ꯀꯌꯥ ꯃꯊꯪ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯥꯗꯨꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯒ ꯄꯥꯛꯀꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯃꯗꯨ ꯎꯕꯗ ꯇꯝꯄꯥꯛ ꯂꯩꯃꯗꯤ ꯀꯤꯕꯅ ꯃꯛꯂꯥꯛ ꯊꯛ ꯅꯤꯛꯂꯝꯃꯅꯤ ꯏꯃꯥ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯃꯣꯏꯁꯤꯕꯨ ꯑꯉꯥꯎꯕꯒ ꯊꯝꯕ ꯖꯥꯠꯂꯣ ꯈꯪꯗꯦꯍꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯣꯏ ꯃꯄꯥ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯣꯏ ꯀꯅꯥꯅ ꯈꯪꯕꯅꯣꯅꯦ ꯂꯥꯎ ꯄꯥꯛꯀꯤ ꯐꯖꯕꯁꯤꯡꯁꯤꯕꯨ ꯌꯦꯡꯕꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯥꯛ ꯑꯗꯨ ꯃꯊꯪ ꯐꯖꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯐꯖꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯁꯨ ꯇꯝꯄꯥꯛ ꯂꯩꯃꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯗꯨ ꯆꯪꯂꯝꯗꯦ ꯃꯁꯥꯗꯨ ꯆꯣꯛꯊꯔꯒ ꯃꯁꯥꯗꯤ ꯏꯍꯌꯥ ꯍꯩꯅꯤꯡꯗꯕ ꯑꯃꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯃꯤ ꯇꯥꯔꯤ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯃꯩ ꯊꯪꯗꯗꯤ ꯎꯔꯤ ꯅꯨꯄꯤ ꯀꯌꯥ ꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯁꯝ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯔꯒ ꯈꯥꯗ ꯑꯃꯨꯛ ꯍꯥꯏ ꯑꯋꯥꯡꯗ ꯑꯃꯨꯛ ꯍꯥꯏ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯣ ꯅꯨꯄꯤ ꯁꯥꯕꯨꯜ ꯑꯃꯅꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯈ꯭ꯔꯤ ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯃꯄꯥꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯤ ꯃꯄꯥꯗꯨꯅ ꯃꯃꯥ ꯅꯣꯏꯕꯨ ꯎꯗꯕ꯭ꯔꯅꯦ ꯌꯦꯡꯉꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯤꯞꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯝꯒ ꯏꯁꯥꯡ ꯁꯥꯡꯗꯅ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯂꯩꯊꯧ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯅꯦ
ꯑꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯅꯤ ꯄꯥꯛꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ? ꯑꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯑꯣꯏꯔꯝꯅꯤ ꯉꯁꯥꯏ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯅꯈ꯭ꯔꯤꯕꯁꯤꯡꯗꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯣꯔꯣꯝ ꯁꯣꯟꯅꯔꯤꯕꯗꯣ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯉꯛꯏ꯫ ꯍꯣꯏ ꯃꯥꯏꯕꯁꯤꯗ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯂꯨꯔꯁꯤꯔꯣ? ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯇ꯭ꯔꯤ ꯍꯥꯎꯁꯀ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯑꯣꯏꯅ ꯆꯪꯁꯤ꯫ ꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯉꯥꯎꯔꯤꯕ꯭ꯔꯥ ꯐꯩꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ ꯀꯌꯥꯕꯨ ꯁꯦꯟꯅꯔꯤꯕ ꯃꯥꯏꯕꯗꯨꯅꯗꯤ ꯇꯝꯄꯥꯛ ꯂꯩꯃꯕꯨ ꯃꯨꯅ ꯃꯃꯤꯠ ꯑꯗꯨ ꯍꯟꯖꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯗꯤ ꯑꯃꯗ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯁꯟꯊꯦꯜꯂꯨꯝꯒꯤ ꯄꯥꯛꯇꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯀꯤ ꯂꯝꯕꯤꯗꯨꯗꯒꯤ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯅꯥꯀꯜ ꯑꯣꯏꯌꯦꯠꯇ ꯎꯃꯪꯒꯤ ꯎꯃꯪ ꯉꯥꯛꯇ ꯑꯣꯏꯕ ꯂꯝꯕꯤ ꯈꯔꯁꯨ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯣꯏꯌꯦꯠꯇ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯃꯇꯦꯛ ꯑꯃꯗꯨ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒꯅꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯍꯛꯂꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅ ꯇꯥꯈꯤꯕꯒꯨꯝꯅ ꯙꯨꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯈꯤ꯫ ꯕ꯭ꯔꯦꯛ ꯁ꯭ꯇꯥꯔꯠ ꯈꯪ ꯃꯨꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯅ ꯇꯝꯄꯥꯛ ꯂꯩꯃ ꯑꯃꯗꯤ ꯃꯃꯥ ꯂꯣꯏꯗꯥꯡꯒꯤ ꯑꯀꯤ ꯄꯥꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗꯨ ꯊꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯩ꯫ ꯍꯩ ꯃꯃꯥ ꯒꯥꯔꯤꯁꯨ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ꯫ ꯀꯨꯝꯈ꯭ꯔꯒꯅꯨ ꯃꯄꯥ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯊꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯝꯍꯥꯡꯁꯤꯗ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯃꯝꯂꯤ ꯇꯧꯔꯛꯂꯕꯅꯤ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯀꯔꯤ ꯇꯥꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯀꯩꯁꯨ ꯇꯥꯗꯦꯅ ꯒꯥꯔꯤꯁꯤꯗꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛꯀꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄ ꯊꯥꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕꯗꯨꯅ ꯀꯔꯤ? ꯃꯇꯝꯁꯤꯗ ꯇꯝꯄꯥꯛ ꯂꯩꯃꯗꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨ ꯈꯔ ꯍꯥꯏꯊꯔꯦ ꯍꯥꯏꯔꯒ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯎꯔꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯃꯌꯥꯏꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯎꯃꯪꯒꯨꯝꯂꯕ ꯃꯇꯦꯛ ꯑꯃꯁꯨ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯃꯁꯤꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈꯤꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯝꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯡꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕꯗꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩꯗ ꯃꯄꯥꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯈꯪꯇꯧ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯠꯂꯁꯤ ꯇꯝꯄꯥꯛ ꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯤ ꯃꯤꯡꯁꯦꯜꯗꯨ ꯆꯤꯡꯈꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯝꯄꯥꯛ ꯂꯩꯃ ꯃꯁꯥꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯦꯛꯇ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯊꯤꯟꯗꯣꯛꯄꯒꯨꯝ ꯅꯥꯕꯒꯨꯝ ꯆꯤꯛ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯂꯝ ꯁꯥꯡꯅ ꯆꯠꯂꯨꯕꯅꯦ ꯅꯈꯣꯏꯁꯨ ꯋꯥꯔꯝꯂꯒꯅꯤ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯨꯔꯣ ꯆꯠꯂꯣ꯫ ꯆꯥꯛꯇꯤ ꯆꯥꯕ ꯆꯥꯗꯕ ꯉꯁꯤꯗꯤ ꯀꯔꯤꯅꯣꯗꯨ ꯌꯥꯝꯅ ꯆꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯗꯤ ꯆꯥꯅꯤꯡꯕꯁꯨ ꯀꯌꯥ ꯐꯥꯎꯗ꯭ꯔꯤ꯫ ꯑꯩ ꯒꯥꯔꯤꯁꯦ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯄꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯒꯥꯔꯤ ꯃꯈꯥꯗꯁꯨ ꯀꯔꯤꯗꯁꯨ ꯁꯣꯏꯕ ꯉꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤꯁꯦ ꯀꯣꯞꯁꯤꯟꯕꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯇꯝꯄꯥꯛ ꯂꯩꯃꯗꯤ ꯏꯃꯨꯡꯗ ꯃꯇꯣꯝꯗ ꯒꯝ ꯆꯪꯈ꯭ꯔꯤ꯫ ꯉꯥꯏꯈꯣꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯁꯥꯎꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯃꯥꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯇꯝꯄꯥꯛ ꯂꯩꯃꯅ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯂꯕꯁꯤ ꯐꯥꯎꯕ ꯏꯁꯥꯁꯤ ꯏꯊꯤꯟ ꯊꯤꯟꯗꯣꯛꯑꯦ ꯍꯥꯏꯕꯅꯤꯗ ꯒꯥꯔꯤ ꯃꯆꯥꯗꯒ ꯆꯠꯂꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? 이마기 비에마 낭디 아두가수 칼리보 이랬고 나이코니 이봉어 라케스투부 거리 하이라버기네 낭나 ngasi wakalga nungaitриba sibo karisu haidede ima shayola ma shuri pau phaunadaba karibo hairugadoribana maduma shooting aulengawni isana wakal nungaitriba si maga pau phaunadabagi oiraba satlo ngaikhoni napa thalag wari sanala si haibro askhoi ma si makhi kheman khre kadai wanu imana hairibadubo ima shu phagi tawmanida isadi maral hongadaba matamga yamna watli hausik luhongba ka yakhiroi se potharo ima shune sakla karino khara thagalukhigi napasi hausik saning de haibagi wani nahak lairabadi sak thonglo sakla mena grigi taklak lakadabani mabuk sau khrabani madi lairamuko haire mama du sakhu madun sankri tampak laimasu phamungadu da mafigo hongdok tabi long khrak long na takri kaya du nungairi ma phamunga sida mayak ting thokuma thamasida di shumanga domdana temba gari sida di gari shu tawdena option basu leiti asumna makhada nakal da pakharaga torchlight kaplaga yengingida gari mathak sidagi gari go warumba posak ama lokthokibagumna ngasai makai gari se khara namtharga lairambagumna baklauna gari se khangu phugalakla gari ne khangawduna pakka phugalaga lenglakpaduda khangpre khanglurabani temadi phan chongthu korino ne amu ing gari su tawdi gari asida hawdong oirabasu amata su tongbo udi sumla laingaida khongthang makhol amakhak taki makhoi mangola domda kakhat khibagumna
ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯃꯥꯒ ꯊꯣꯔꯛꯂꯝꯂꯤꯕ ꯖꯥꯠꯂꯅꯤ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯊꯣꯔꯛꯂꯝꯂꯒ ꯑꯩꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯒ ꯆꯪꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯩꯒꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯑꯩꯁꯨ ꯋꯥꯔꯦ ꯄꯣꯊꯥꯔꯨꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯦꯝꯕꯁꯨ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯉꯁꯤ ꯄꯥꯛꯇ ꯀꯣꯏꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯆꯥꯅꯃꯛꯀꯤ ꯃꯍꯥꯛꯇꯤ ꯑꯣꯏꯔꯣꯝ ꯑꯣꯏꯔꯣꯝ ꯇꯧꯅ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯃꯥ ꯆꯪꯂꯛꯄꯒꯨꯝ ꯃꯃꯥꯅ ꯀꯥ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯄꯒꯨꯝꯅ ꯇꯝꯄꯥꯛ ꯂꯩꯃ ꯋꯥꯈꯜ ꯑꯁꯤꯗ ꯐꯥꯎꯔꯝꯃꯤ ꯁꯣꯝꯗ ꯃꯄꯥꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯅ ꯃꯆꯤꯜꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯛꯄꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯃꯃꯤꯠ ꯁꯤꯡꯂꯒ ꯉꯁꯥꯏ ꯃꯈꯩ ꯀꯥꯗ ꯃꯃꯥ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯊꯥꯒꯠꯂꯒ ꯂꯩꯔꯝꯃꯤ ꯅꯠꯇꯦꯅꯦ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯂꯦꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯣ ꯃꯃꯥꯗꯨꯁꯨ ꯊꯣꯔꯛꯂꯒ ꯃꯈꯨꯕꯥꯛꯀ ꯐꯨꯗꯨꯅ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯗꯣ ꯑꯍꯤꯡꯗꯒ ꯆꯥꯛ ꯂꯥꯝꯃꯦꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯗꯣꯔꯤꯕꯗꯣ ꯈꯪꯉꯦ ꯑꯉꯥꯡ ꯏꯆꯥꯎ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯃꯄꯥꯅ ꯍꯥꯛꯇꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯣ ꯑꯩ ꯉꯁꯤꯗꯤꯅꯦ ꯇꯁꯦꯡꯃꯛꯀꯤ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯖꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯤꯕꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯈꯔ ꯊꯣꯡꯀꯠꯀꯦꯔꯥ ꯀꯔꯤꯅꯣ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯣꯏꯗ꯭ꯔꯣ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯃꯁꯥ ꯃꯔꯨ ꯏꯐꯥ ꯃꯈꯩ ꯃꯀꯣꯛꯇꯨ ꯆꯤꯛꯑꯦꯗꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯇꯝꯄꯥꯛ ꯂꯩꯃꯗꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯃꯥ ꯃꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯔꯕꯅꯤ ꯃꯆꯥꯅꯒ ꯊꯣꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯁꯝꯒꯗꯨꯕꯨ ꯄꯨꯟꯈꯠꯄ ꯌꯥꯗꯕ꯭ꯔꯅꯦ ꯅꯄꯥ ꯏꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯥ ꯏꯃꯥ ꯀꯣꯛꯁꯤ ꯌꯥꯝꯅ ꯆꯤꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯂꯤ ꯁꯣꯐꯥꯗꯨꯗ ꯃꯃꯥꯅ ꯃꯀꯣꯛꯇꯨ ꯅꯝꯕꯤꯔꯤ ꯁꯦ ꯏꯆꯥꯅꯅꯦ ꯀꯣꯛ ꯆꯤꯛꯂꯕꯗꯤꯅꯦ ꯁ꯭ꯇꯣꯄꯦꯖ ꯍꯥꯏꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯒꯨꯂꯤꯗꯣ ꯅꯍꯥꯟꯋꯥꯏ ꯃꯄꯥꯅ ꯍꯛꯅ ꯂꯩꯔꯛꯈꯤꯕꯗꯥꯏꯅꯦ ꯑꯣ ꯂꯩꯕꯅꯤ ꯑꯗꯣꯝ ꯍꯦꯛ ꯂꯪꯁꯜꯂꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ ꯑꯣ ꯐꯔꯗꯧꯅꯤ ꯁꯤ ꯀꯔꯤꯃꯇ ꯍꯦꯛ ꯈꯜꯂꯨꯔꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯅꯦ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯂꯒ ꯂꯝꯁꯥꯡꯒ ꯆꯠꯈꯤꯗꯕꯗꯣ ꯃꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯪꯅꯁꯨ ꯍꯦꯛ ꯌꯥꯗꯦꯗꯅ ꯅꯄꯥꯒꯤ ꯀꯥꯔꯁꯤ ꯇꯣꯡꯕ ꯍꯩꯅꯗꯦꯗꯅ ꯂꯥꯛ 10 ꯄꯤꯗꯅ ꯂꯩꯔꯤꯕ ꯀꯥꯔꯁꯤꯕꯨ ꯇꯣꯡꯕ ꯍꯩꯅꯗꯦꯗꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯉꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣ ꯑꯉꯥꯡꯅ ꯍꯩꯅꯗ꯭ꯔꯕꯗꯤ ꯍꯩꯅꯗ꯭ꯔꯦ ꯃꯃꯥꯁꯤꯅꯁꯨ ꯃꯆꯥ ꯀꯟꯈꯠꯂꯤ ꯑꯣ ꯐꯔꯦ ꯑꯩ ꯇꯨꯝꯕ ꯆꯪꯉꯦꯀꯣ ꯑꯣ ꯍꯣꯔꯦꯟ ꯂꯥꯝꯂꯒꯗꯤꯅꯦ ꯅꯍꯥꯛꯀꯤ ꯁꯔꯨꯛꯀ ꯊꯝꯂꯝꯂꯣꯏ ꯑꯩꯈꯣꯏꯅꯤ ꯈꯛ ꯆꯥꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯇꯧꯅꯨ ꯑꯩ ꯑꯍꯤꯡꯗꯒ ꯍꯣꯕꯦ ꯆꯪꯂꯒ ꯍꯧꯗꯣꯛꯄꯅ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯗ꯭ꯔꯕꯗꯤꯅꯦ ꯈꯔ ꯑꯗꯨꯛ ꯊꯝꯃꯝꯃꯨ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯆꯔꯥ ꯋꯥꯜꯂꯕꯁꯨ ꯋꯥꯟꯒꯤ ꯃꯥꯏꯗ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤ ꯑꯍꯤꯡꯒ ꯍꯧꯒꯠꯂꯒ ꯆꯔꯥ ꯋꯥꯜꯂꯤꯕꯗꯨꯕꯨ ꯇꯨꯀꯠꯆꯗꯕ ꯈꯪꯗꯦꯕꯅꯤ ꯃꯁꯤꯁꯨ ꯁꯦꯡꯄꯣꯠꯇꯤ ꯍꯦꯛ ꯍꯧꯒꯠꯂꯒ ꯑꯣꯏꯔꯨꯝ ꯃꯃꯤꯠꯀ ꯅꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯈꯤꯗꯣꯔꯤꯕꯅꯤ ꯑꯍꯤꯡꯁꯦ ꯍꯣꯔꯦꯟ ꯀꯔꯤꯕꯨ ꯇꯨꯀꯠꯆꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯃꯔꯨꯝ ꯁꯣꯜꯂꯒ ꯃꯄꯥꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯃꯃꯥꯒ ꯇꯨꯝꯃꯅꯤ 이마기 베마 싹수 로이실하오라바니 엔상도 간직당 나이라바니 라오 샤콤다 라이루라 싹도 싸라시 허이마 마마 마샤도 샤콤마돔도 상이 샤콤마돔도 핵상바가 마이드수 풋라오나 묻크리 마파수 마키 가드게 라오라히 다오라다바니 마시기 마이에시마 아이 마마 나 코이부 캔들가 야우브라네 호 시들 리엠 라이에 리엠 탈라기 야니 마파기디 캔들라 카리노 테블 나칼다 라이브도 핵 탈로 Hoi asumna mapado tebal nakal yedu kendal langi hayan makhong hek thang tharakpaga masasi phamungdagi laktni in tharakpugum tawi phamangduda upselaga tai ai dana lauki kaidorgeni mapa lemdo pairga senselai uthuraga tu selaga leirami makok anabado pairaga kaidorgeni mapa nangbo nang masadongna amuk tu salibro snatini he shasi khangin ilakpugumna tarakpaduda tawribanini koksi ai senkri athona nakreda 그놈 나빠 도라이 맞자 따우리바 시행원에 한우 탕다 나마이 테이디 하이닝디 마이도 우드라바디 ꯉꯥꯏꯍꯥꯛꯇꯪ ꯀꯥꯞꯀꯦꯒ ꯀꯥꯞꯄꯨ ꯂꯥꯎ ꯍꯥꯏꯕ ꯀꯩꯗꯧꯏ ꯌꯥꯔꯦ ꯆꯕꯦꯡ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯁꯨ ꯀꯦꯟꯗꯜꯁꯤ ꯊꯥꯡꯒꯠꯂꯒꯦ ꯆꯠꯂꯨ ꯅꯈꯣꯏ ꯆꯥꯛꯇꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯃꯃꯥ ꯃꯆꯥꯗꯨ ꯑꯍꯨꯝ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯄꯥꯗꯨꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯌꯨꯝꯕꯥꯟ ꯃꯊꯣꯡ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯧꯁꯥꯋ ꯁꯥꯗꯤ ꯃꯗꯨꯅꯁꯨ ꯍꯧꯖꯤꯛ ꯏꯂꯛꯄꯒꯨꯝꯅ ꯈꯨꯠ ꯑꯃꯅ ꯀꯟꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯁꯨ ꯃꯄꯥꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯃꯃꯥ ꯃꯆꯥꯗꯨꯅ ꯂꯦꯝ ꯑꯗꯨ ꯊꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯟꯁꯥꯡꯗꯣ ꯒ꯭ꯌꯥꯁꯇꯨꯒꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯊꯥꯡꯊꯔꯤ ꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯁꯤꯗ
ꯃꯄꯨꯔꯣꯏꯕꯒ ꯍꯦꯛ ꯃꯁꯛꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧ ꯃꯃꯥꯏꯅ ꯍꯦꯟꯅ ꯈꯨꯏꯖꯤꯟꯕ ꯑꯃꯈꯛ ꯂꯦꯞꯄꯒ ꯂꯩꯔꯝꯕꯒꯨꯝ ꯇꯧꯏ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯒ ꯑꯃꯨꯛ ꯈꯪꯉꯪ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕ꯭ꯔꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯄꯥꯕꯗꯤ ꯉꯁꯥꯏꯗ ꯇꯨꯝꯍꯧꯔꯕꯗꯨꯗꯤ ꯑꯩꯗꯤ ꯇꯨꯝꯃꯦ ꯍꯩ ꯂꯥꯡꯉꯛꯒꯅꯨꯀꯣ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯕꯨ ꯏꯃꯥ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯇꯨꯝꯂꯨꯔꯁꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯊꯤꯟꯗꯣꯛꯑꯦ ꯀꯣꯛ ꯆꯤꯛꯄꯒꯤ ꯒꯨꯂꯤ ꯑꯗꯨꯃ ꯆꯥꯁꯤꯜꯂꯒ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯗꯕꯅꯤ ꯍꯣꯏ ꯆꯥꯔꯁꯤ ꯃꯃꯥ ꯃꯆꯥꯗꯣ ꯄ꯭ꯔꯞ ꯆꯥꯛ ꯑꯗꯨ ꯆꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡ ꯈꯥꯗ ꯆꯪꯈ꯭ꯔꯦ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯗꯣ ꯐꯨꯠ ꯍꯦꯛ ꯂꯥꯛꯂꯤ ꯃꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯀꯥꯡꯒꯜ ꯑꯗꯨ ꯌꯦꯞꯁꯤꯜꯂꯦ ꯍꯥꯏꯔꯒ ꯇꯨꯝꯊꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤꯕ ꯅꯥꯆꯨꯡꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤ ꯌꯨꯝ ꯑꯁꯤꯗ ꯏꯅꯔꯛꯂꯕꯅꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯄꯛꯅ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯀꯔꯤꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯇꯝꯄꯥꯛꯂꯩ ꯃꯁꯤ ꯃꯁꯥꯒꯤ ꯏꯇꯦꯛ ꯇꯦꯛꯈꯠꯇꯅ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦꯍꯦ ꯃꯌꯥꯏ ꯀꯥꯗ ꯏꯁꯩꯒ ꯉꯪꯗꯅ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯨ ꯄꯔꯞ ꯊꯣꯛꯂꯛꯏ ꯏꯃꯥ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯁꯨꯝꯆꯦꯠ ꯂꯣꯠꯁꯟꯒꯅꯤꯗꯅ ꯀꯔꯤꯕꯨ ꯇꯧꯔꯒꯦꯅꯦ ꯏꯆꯥ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯄꯒ ꯁꯨꯝꯆꯦꯠ ꯄꯥꯏꯔꯒ ꯋꯥꯏ ꯁꯤꯠꯂꯝ ꯁꯤꯡꯂꯤꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯔꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯏꯃꯥ ꯌꯥꯎꯔꯛꯄꯗ ꯏꯁꯥꯁꯦ ꯏꯇꯦꯛ ꯇꯦꯛꯈꯠꯂꯒ ꯂꯩꯔꯝꯃꯤ ꯋꯥꯏꯁꯦ ꯁꯤꯠꯆꯟꯕꯤꯔꯒꯦ ꯏꯃꯥꯁꯨ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯔꯨꯔꯣ ꯑꯗꯨꯒ ꯂꯥꯏꯗꯨꯛꯇꯨ ꯏꯃꯥꯅ ꯍꯦꯛ ꯊꯥꯕꯤꯔꯣ ꯍꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯉꯛꯅ ꯃꯃꯥꯗꯨ ꯌꯦꯡꯂꯒ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤ ꯃꯆꯥꯅꯨꯄꯤ ꯇꯝꯄꯥꯛꯂꯩ ꯃꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ ꯇꯝꯅꯔꯥꯏ ꯄꯨꯕꯗꯤ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯇꯝꯄꯥꯛꯂꯩꯃꯒꯤ ꯃꯁꯥꯃꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯄ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕꯁꯤꯃ ꯃꯇꯣꯏꯅ ꯇꯧꯔꯝꯃꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯀꯦꯝꯄꯤꯡ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯃꯌꯨꯝꯗ ꯍꯟꯅꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯄ ꯇꯟꯖꯥꯅꯤ ꯀ꯭ꯂꯥꯁ 12ꯀ ꯅꯧꯅ ꯀꯥꯔꯛꯄꯒ ꯑꯣꯏꯔꯤ ꯇꯝꯄꯥꯛꯂꯩꯃꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯂꯤ ꯇꯝꯄꯥꯛꯂꯩꯃ ꯍꯥꯟꯅꯒ ꯂꯣꯏꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯏꯇꯧ ꯇꯧꯏ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯖꯔꯒ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯝꯃꯤ ꯂꯣꯡ ꯕ꯭ꯔꯦꯛ ꯊꯥꯕ ꯃꯇꯝꯅꯤ ꯇꯝꯄꯥꯛꯂꯩꯃ ꯂꯝꯄꯥꯛꯇꯨꯒꯤ ꯅꯥꯀꯜꯗ ꯕꯦꯟꯆ ꯑꯃꯈꯛ ꯁꯥꯡꯅ ꯊꯥꯔꯤꯕꯗꯨ ꯃꯗꯨꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯃꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯀꯦꯁꯇꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯇꯝꯄꯥꯛꯂꯩꯃꯅ ꯍꯥꯟꯅ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯆꯥꯅꯃꯛꯀꯤ ꯇꯝꯄꯥꯛꯂꯩꯃꯅ ꯃꯍꯥꯛꯁꯤꯕꯨ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇꯅ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯂꯩꯕꯗꯨꯗ ꯔꯥꯀꯦꯁꯇꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯇꯝꯄꯥꯛꯂꯩꯃꯒꯤ ꯃꯔꯦꯡꯕꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯜꯅ ꯇꯣꯞ ꯂꯥꯎꯅ ꯁꯨꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯉꯁꯥꯏꯃꯈꯩ ꯈꯪꯖꯤꯟꯅꯗꯕꯒ ꯁꯥꯗꯅ ꯑꯩꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯂꯩꯔꯕ꯭ꯔꯣ ꯅꯪꯕꯣ ꯇꯝꯄꯥꯛꯂꯩꯃꯅ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯥ ꯔꯥꯀꯦꯁ ꯅꯪꯕꯣ ꯑꯩ ꯇꯨꯃꯤꯟꯅ ꯏꯪꯅ ꯆꯤꯛꯅ ꯐꯝꯂꯤꯉꯩꯗ ꯌꯦꯠꯂꯛꯂꯤꯕꯗꯨꯕꯣ ꯑꯩꯁꯤꯕꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯕ꯭ꯔꯅꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯦꯠꯈꯤꯗꯦꯀꯣ ꯑꯗꯣ ꯐꯔꯦꯅꯦ ꯅꯪꯅ ꯁꯥꯎꯅꯤꯡꯂꯝꯕꯁꯨ ꯌꯥꯏ ꯀꯦꯝꯄꯤꯡ ꯆꯠꯄꯗꯁꯨ ꯅꯪꯅ ꯌꯥꯗ ꯑꯩꯗꯨ ꯁꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯣ ꯇꯝꯄꯥꯛꯂꯩꯃ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯅꯤ ꯍꯣ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯌꯥꯝꯅ ꯆꯒꯠ ꯉꯥꯡꯅꯕ ꯑꯩ ꯄꯥꯝꯗꯦ ꯃꯔꯨ ꯑꯣꯏꯕ ꯋꯥꯈꯛ ꯉꯥꯡꯅꯁꯤ ꯑꯩꯗꯤ ꯅꯨꯄꯥ ꯏꯇꯣꯝꯇꯒ ꯄꯣꯛꯄꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯃꯃꯧ ꯄꯥꯝꯃꯤꯗ ꯍꯥꯏꯔꯒ ꯂꯩꯔꯤ ꯆꯠꯊꯣꯍꯩ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯩꯗꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯉꯥꯏꯈꯣꯕ ꯇꯝꯄꯥꯛꯂꯩꯃ ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀ ꯇꯝꯂꯨꯔꯅꯨ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯗꯨ ꯄꯥꯝꯗ꯭ꯔꯤ ꯏꯃꯥꯁꯨ ꯃꯁꯥꯗꯣ ꯁꯣꯟꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯃꯧ ꯄꯨꯁꯜꯂꯣꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯔꯥꯀꯦꯁ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ ꯐꯥꯒꯤꯁꯨ ꯅꯠꯇꯦ ꯇꯝꯄꯥꯛꯂꯩꯃ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯄꯨ ꯍꯥꯡꯇꯛꯇꯒꯤ ꯍꯧꯅ ꯆꯨꯊꯥꯡ ꯀꯌꯥꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯁꯤꯜꯂꯛꯄ ꯁꯦꯟ ꯀꯌꯥꯅ ꯑꯩꯒꯨꯝꯕ ꯁꯔꯣꯟ 10 ꯐꯥꯎꯕꯒꯤ ꯀꯣꯟꯅꯗꯨꯅ ꯄꯩꯔꯒ ꯂꯩꯔꯕꯅꯤ ꯏꯃꯥꯅꯁꯨ ꯍꯥꯏ ꯑꯩꯃꯛꯅꯁꯨ ꯏꯃꯤꯠꯅ ꯎꯔꯤ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯇꯝꯄꯥꯛꯂꯩꯃ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯅꯪ ꯑꯩꯗꯤ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤ ꯐꯔꯦꯁꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯅꯔꯤꯕꯁꯤ ꯅꯨꯄꯥꯗꯨꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯑꯗꯨꯃꯛ ꯑꯣꯏꯕꯅꯤ ꯅꯨꯄꯤꯒꯤꯗꯤ ꯆꯍꯤ ꯂꯩꯇꯦꯗꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯝꯄꯥꯛꯂꯩꯃꯗꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯕꯦꯜꯁꯨ ꯇꯥꯔꯛꯇꯨꯅ ꯂꯣꯡ ꯕ꯭ꯔꯦꯛ ꯂꯣꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯂꯥꯁ ꯀꯌꯥꯁꯨ ꯆꯠꯊꯔꯝꯃꯤ
ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯝꯄꯥꯛ ꯂꯩꯃ ꯔꯥꯀꯦꯁ ꯎꯕꯗ ꯊꯩꯗꯨꯅ ꯆꯠꯄ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ ꯔꯥꯀꯦꯁꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯂꯣꯡ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛ ꯂꯩꯃ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯅ ꯃꯍꯥꯛꯅ ꯍꯟꯗꯛ ꯅꯥꯏꯇꯣꯝ ꯂꯩꯅꯤꯡꯂꯤꯕꯁꯤꯕꯨ ꯐꯥꯒꯤ ꯆꯣꯈꯥꯏ ꯇꯧꯗꯨꯅ ꯀꯔꯦꯝꯅꯔꯤ ꯑꯗꯨꯕꯨ ꯇꯝꯄꯥꯛ ꯂꯩꯃ ꯃꯋꯥ ꯂꯧꯕꯤꯗꯦ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯃꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯅ ꯇꯝꯄꯥꯛ ꯅꯪꯅꯅꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅꯤꯡꯗꯦꯕꯗꯨ ꯈꯪꯉꯦ ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅꯕꯤꯗ꯭ꯔꯁꯨ ꯀꯦꯠꯂꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯋꯥꯠꯇꯦ ꯍꯥ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯋꯥ ꯅꯣꯛꯅꯔꯤ ꯃꯈꯣꯏꯅꯗꯤ ꯇꯝꯄꯥꯛ ꯂꯩꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯐꯥꯒꯤꯌꯣꯏ ꯀꯩꯌꯣꯏ ꯈꯟꯅꯕꯗꯣ ꯄꯥꯝꯕꯗꯒꯤ ꯂꯛꯅꯔꯤꯕꯅꯤ ꯇꯝꯄꯥꯛ ꯂꯩꯃ ꯃꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯤ ꯍꯩꯃ ꯀꯔꯤ ꯃꯤꯠꯌꯦꯡꯅꯤꯒꯦ ꯁꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯃꯁꯤꯡ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯇꯝꯄꯥꯛ ꯂꯩꯃꯁꯦ ꯇꯝꯄꯥꯛ ꯂꯩꯃ ꯑꯩꯈꯣꯏ ꯆꯠꯂꯦ ꯁꯣꯅꯤꯌꯥꯗꯨꯅ ꯃꯔꯩꯒ ꯆꯤꯛꯇꯨꯅ ꯀꯔꯦꯝꯅꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯇꯝꯄꯥꯛ ꯂꯩꯃ ꯁꯣꯅꯤꯌꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯅꯨꯃꯤꯠꯁꯤꯒꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯈꯪꯍꯧꯗꯅ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯁꯣꯅꯤꯌꯥꯗꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯁ꯭ꯀꯨꯜꯗꯨ ꯁꯔꯥ ꯁꯟꯈꯤꯔꯦ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯃꯌꯨꯝ ꯑꯁꯣꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯕ ꯂꯦꯞꯂꯝꯗꯦ ꯃꯃꯥ ꯂꯣꯏꯌꯥꯡꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯉꯥꯎ ꯊꯤꯗꯅ ꯃꯑꯣꯡ ꯃꯔꯝꯆꯠ ꯍꯣꯡꯂꯛꯂꯤꯕꯣꯏ ꯈꯜꯂꯝꯃꯤ ꯃꯈꯣꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯨꯅ ꯂꯩꯍꯟꯕꯁꯤ ꯄꯥꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯌꯨꯝꯐꯥ ꯂꯝꯕꯤꯗ ꯉꯟꯇꯥꯅ ꯈꯣꯡꯗꯥꯍꯟꯅꯤꯡꯂꯝꯃꯤ ꯒ꯭ꯔꯤ ꯂꯣꯏꯗꯥꯡꯅꯁꯨ ꯇꯝꯄꯥꯛ ꯂꯩꯃꯗ ꯇꯛꯁꯤꯟꯕ ꯂꯦꯞꯇꯦ ꯃꯔꯥ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯔꯥꯀꯦꯁꯀ ꯄꯥꯎ ꯐꯥꯎꯅꯔꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯇꯝꯄꯥꯛ ꯂꯩꯃ ꯃꯅꯥ ꯃꯊꯨꯝꯅ ꯇꯥꯗꯦ ꯁꯣꯅꯤꯌꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯥꯏꯕ ꯇꯝꯄꯥꯛ ꯂꯩꯃ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗ ꯎꯪꯗꯅ ꯋꯥꯈꯜ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯈꯜꯂꯔꯤꯕ ꯃꯃꯥꯒꯤ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯒꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯗꯣꯏꯒꯤ ꯍꯦꯛꯇ ꯍꯣꯠꯅꯩ ꯑꯃꯨꯛ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯎꯪꯂꯒ ꯂꯩꯔꯝꯕ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯃꯇꯣꯝꯗ ꯎꯪꯂꯒ ꯂꯩꯕ ꯇꯠꯇꯨꯅ ꯇꯧꯔꯛꯂꯤ ꯃꯁꯥꯁꯤ ꯃꯔꯝ ꯃꯣꯛꯂꯦꯗꯅ ꯈꯜꯂꯒ ꯑꯍꯣꯡꯕ ꯀꯌꯥ ꯎꯔꯛꯄꯁꯤꯗ ꯂꯣꯏꯗꯥꯡꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯅ ꯔꯥꯀꯦꯁꯇꯨ ꯇꯝꯄꯥꯛ ꯂꯩꯃꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯇꯨꯝꯕ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯃꯃꯥꯅꯒ ꯃꯃꯧ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅꯒ ꯉꯥꯡꯕꯗꯨꯗ ꯃꯗꯨꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯔꯥꯀꯦꯁꯇꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯇꯝꯄꯥꯛ ꯂꯩꯃ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨꯗ ꯗꯣꯡ ꯀꯟꯅꯁꯨ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯪꯒꯠ ꯍꯟꯗꯥꯁꯨ ꯆꯠꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ ꯇꯝꯄꯥꯛ ꯂꯩꯃ ꯑꯃꯗꯤ ꯂꯣꯏꯗꯥꯡ ꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯃꯈ꯭ꯌꯥꯒ ꯆꯤꯛꯂꯒ ꯃꯃꯥꯗꯨꯅ ꯑꯁꯣꯝꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯒꯦꯠ ꯊꯤꯜꯂꯤꯕꯗꯨ ꯇꯥꯗꯅ ꯃꯇꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯂꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯒꯗꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯍꯥꯛ ꯃꯤꯔꯥꯏꯗꯨꯅ ꯊꯝꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯒ ꯇꯝꯄꯥꯛ ꯂꯩꯃ ꯃꯃꯤꯠ ꯈꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯨꯔꯦ ꯔꯥꯀꯦꯁꯇꯤ ꯇꯝꯄꯥꯛ ꯍꯥꯏꯗꯅ ꯃꯍꯥꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯆꯦꯟꯁꯤꯜꯂꯒ ꯇꯝꯄꯥꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯇꯝꯄꯥꯛ ꯃꯍꯥꯛ ꯃꯈꯨꯠꯅꯁꯨ ꯏꯟꯊꯣꯛꯄ ꯇꯧꯗꯦ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯁꯥꯎ ꯄꯔꯩꯅꯔꯤ ꯉꯔꯪ ꯔꯥꯀꯦꯁꯅ ꯇꯝꯄꯥꯛ ꯂꯩꯃ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯇꯝꯄꯥꯛ ꯂꯩꯃ ꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯣ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯔꯤꯡꯕꯥꯟꯗꯨ ꯄꯥꯏꯔꯒ ꯃꯄꯤ ꯇꯁꯦꯡꯅ ꯇꯥꯈꯩ ꯔꯥꯀꯦꯁꯅ ꯇꯝꯄꯥꯛ ꯂꯩꯃꯗ ꯍꯥꯏꯖꯩ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯔꯥꯀꯦꯁꯄꯨꯗꯤ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯅꯤ ꯔꯥꯀꯦꯁ ꯈꯨꯔꯨꯈꯨꯗ ꯀꯨꯜꯂꯒ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯃꯔꯥꯏ ꯃꯄꯥꯗ ꯊꯝꯅ ꯀꯞꯂꯤ ꯃꯄꯤꯗꯨꯅ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯁꯣꯠꯂꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯁꯥꯎ ꯄꯔꯩꯅꯝꯕ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯍꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯦ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯔꯥꯀꯦꯁꯄꯨ ꯍꯨꯒꯠꯂꯒ ꯔꯥꯀꯦꯁ ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ ꯑꯁꯦꯡꯕꯒꯤꯔ ꯇꯝꯄꯥꯛ ꯂꯩꯃ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯦꯟꯕ ꯌꯥꯔꯦꯀꯣ ꯑꯩ ꯌꯥꯔꯦ ꯅꯍꯥꯛꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯎꯔꯤꯉꯩꯁꯤꯗ ꯆꯠꯂꯁꯤ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯤ ꯔꯥꯀꯦꯁ ꯋꯥꯈꯜ ꯈꯪꯉꯣꯏ ꯑꯣꯏꯔꯛꯇꯨꯅ ꯉꯥꯏꯈꯣ ꯇꯝꯄꯥꯛ ꯂꯩꯃ ꯅꯪꯒꯤ ꯐꯤꯔꯣꯜꯒꯨꯝꯕ ꯀꯩꯗꯤ ꯄꯨꯔꯛꯅꯤꯡꯕꯒ ꯂꯩꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯄꯨꯔꯛꯂꯔꯣꯏ ꯁꯤꯜꯂꯤꯕꯁꯤꯅ ꯌꯥꯔꯒꯅꯤ ꯆꯠꯂꯣ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯂꯣ ꯔꯥꯀꯦꯁꯁꯨ ꯍꯔꯥꯎꯅ ꯇꯝꯄꯥꯛ ꯂꯩꯃꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯒꯦꯠꯇꯨꯁꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯂꯒ ꯂꯩꯍꯧ ꯑꯗꯨꯕꯨ ꯇꯝꯄꯥꯛ ꯂꯩꯃ ꯇꯣꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯁꯛꯐꯝ ꯅꯨꯕꯗꯨꯒꯤ ꯁꯛꯐꯝ ꯑꯃꯨꯛꯁꯨ ꯎꯍꯜ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤꯅ ꯃꯝꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕ ꯑꯃ ꯍꯥꯞꯄꯒ ꯔꯥꯀꯦꯁꯅ ꯄꯨꯈꯤꯕꯒꯨꯝꯅꯁꯨ ꯎꯕ ꯌꯥꯎꯏ
ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯇꯝꯄꯥꯛ ꯂꯩꯃꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯄꯨꯈꯤꯕꯒꯨꯝꯅꯁꯨ ꯎꯕ ꯌꯥꯎꯏ ꯉꯛꯅꯔꯤꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯇꯦꯝꯃꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯆꯦꯜꯂꯤꯕ ꯀꯥꯏꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯏ ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯆꯦꯜꯂꯦ ꯄꯥꯎ ꯍꯟꯗꯣꯛꯂꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯃꯁꯦꯅ ꯍꯥꯟꯅꯗꯒꯤ ꯄꯥꯝꯅꯗꯨꯅ ꯂꯩꯕꯒ ꯃꯔꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯉꯤ ꯑꯃꯅꯁꯨ ꯅꯣꯛꯅꯗꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏ ꯑꯗꯨꯕꯨ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯂꯤꯡꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯦꯜꯂꯤ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯗꯨꯛ ꯍꯛꯅ ꯅꯣꯛꯄꯗꯤ ꯅꯠꯇꯦ ꯃꯔꯜ ꯃꯊꯨꯝꯗ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯨꯕꯦꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯔꯥ ꯂꯨꯍꯣꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯣꯟꯁꯨ ꯅꯣꯛꯅꯔꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯊꯤꯜꯂꯨꯔꯕ ꯍꯜꯂꯛꯂꯒ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯄꯤꯁꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯤ ꯃꯇꯥꯁꯤꯡ ꯎꯅꯔꯝꯂꯦ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯊꯣꯛꯅꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯔꯥꯀꯦꯁꯀꯤ ꯀꯥꯗ ꯇꯝꯄꯥꯛ ꯂꯩꯃ ꯃꯈꯣꯏꯅꯤ ꯂꯩꯔꯤ ꯇꯝꯄꯥꯛ ꯂꯩꯃ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦ ꯃꯥꯏꯗꯨ ꯁꯞ ꯇꯤꯡꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯔꯥꯀꯦꯁꯅ ꯇꯝꯄꯥꯛ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯁꯨ ꯂꯥꯟꯁꯨ ꯑꯃꯇ ꯉꯥꯡꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯆꯥꯛꯅꯕꯨ ꯀꯊꯟꯗ꯭ꯔꯕ ꯅꯪꯕꯣ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ ꯔꯥꯀꯦꯁꯅ ꯇꯝꯄꯥꯛ ꯂꯩꯃ ꯍꯥꯏꯔꯞ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯗꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯥꯏ ꯉꯁꯤꯗꯤ ꯗꯗꯥꯒ ꯀꯧꯏꯀꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯔꯥꯀꯦꯁꯅ ꯀꯧꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯨꯕꯨ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯐꯅ ꯏꯈꯥꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯔꯦꯡꯒ ꯑꯣꯏꯔꯕꯁꯨ ꯏꯊꯛ ꯍꯟꯗ ꯀꯧꯅꯕ ꯃꯤꯡꯒꯨꯝ ꯀꯧꯗ꯭ꯔꯕꯗꯤ ꯃꯄꯨꯔꯒ ꯄꯨꯟꯁꯤ ꯇꯦꯜꯂꯦꯗꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯀꯦꯁ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯥꯛ ꯂꯣꯟꯁꯤꯟꯕ ꯊꯣꯡ ꯃꯅꯥꯛꯇ ꯆꯪꯏ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯍꯦꯛ ꯃꯔꯨꯝ ꯑꯗꯨꯗ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯃꯃꯥꯏ ꯈꯨꯏꯔꯕ ꯃꯔꯤꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯕ ꯅꯤꯄꯥꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯔꯥꯀꯦꯁꯇ ꯆꯥꯗꯨꯈ ꯌꯦꯡꯉꯛꯏ ꯔꯥꯀꯦꯁ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯕꯗꯨꯗ ꯃꯁꯥꯗꯨ ꯇꯨꯈ꯭ꯌꯥꯎ ꯁꯨꯡꯏ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯐꯃꯨꯡ ꯃꯈꯥꯗ ꯐꯃꯨꯡ ꯅꯥꯀꯜꯗ ꯐꯤꯌꯥꯜ ꯂꯩꯔꯤꯕ ꯄꯗꯥꯔꯒ ꯈꯜꯂꯤꯕꯗꯨꯗ ꯃꯥ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯇꯝꯄꯥꯛ ꯂꯩꯃꯅ ꯀꯩꯗꯧꯔꯕꯒꯦ ꯗꯗꯥ ꯀꯩꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯑꯦꯀꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯀꯩꯒꯨꯝꯕ ꯑꯃ ꯁꯨꯝ ꯎꯈꯤꯕ ꯇꯝꯄꯥꯛ ꯂꯩꯃꯅ ꯏꯁ ꯏꯕꯥꯅꯤ ꯈꯛ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯀꯅꯥꯕꯨꯅꯣ ꯅꯍꯥꯛꯅ ꯎꯔꯤꯕꯗꯨꯕꯣ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯅ ꯌꯥꯎꯔꯛꯀꯗꯕ ꯏꯆꯥꯒ ꯎꯈꯤꯕ꯭ꯔꯣ ꯔꯥꯀꯦꯁ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯨ ꯃꯤꯑꯣꯜ ꯊꯥꯒꯠꯂꯤ ꯎꯈ꯭ꯔꯤꯕꯗꯨ ꯍꯥꯏꯔꯨꯕꯗꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯤ ꯑꯗꯨꯒꯤ ꯅꯠꯇꯦꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯀꯦꯃꯦꯔꯥꯒ ꯅꯞꯄꯒ ꯂꯩꯔꯝꯕ꯭ꯔꯁꯨ ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯍꯥꯏꯗꯅ ꯔꯥꯀꯦꯁ ꯋꯥꯗꯨ ꯈꯪꯗꯩ ꯊꯩꯗꯣꯔꯛꯂꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝꯅꯤ ꯃꯇꯩ ꯃꯅꯥꯎꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯃꯁꯥꯗꯨ ꯆꯞꯇꯤꯡꯈ꯭ꯔꯦ ꯇꯝꯄꯥꯛ ꯂꯩꯃ ꯔꯥꯀꯦꯁꯁꯨ ꯈꯪꯕꯅꯤ ꯇꯝꯄꯥꯛ ꯂꯩꯃꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯗ꯭ꯔꯥ ꯃꯃꯤꯠ ꯃꯅꯥꯒ ꯉꯣꯔꯣꯡ ꯃꯥꯡꯈꯠꯂꯤ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯁꯤ ꯅꯍꯥꯟꯋꯥꯏ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯗꯨꯅ ꯄꯥꯛꯇ ꯆꯠꯈꯤꯕ ꯄꯥꯛꯇꯒꯤ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯂꯕꯨꯛ ꯃꯌꯥꯏ ꯂꯝꯍꯥꯡ ꯃꯌꯥꯏꯗ ꯀꯔꯤꯒꯨꯝꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗ ꯎꯔꯛꯏ ꯑꯗꯨꯗꯒꯤ ꯖꯔ ꯎꯃꯪ ꯑꯁꯤꯗ ꯃꯁꯥꯁꯤ ꯆꯤꯡꯁꯤꯜꯂꯛꯄꯒꯨꯝꯅ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯇꯝ ꯃꯔꯩꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤꯕꯗꯨ ꯈꯪꯎ ꯎꯔꯛꯂꯤ ꯑꯗꯨꯒ ꯃꯤꯇꯝꯗꯨꯒꯤ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯊꯛꯇꯁꯨ ꯀꯔꯤꯒꯨꯝꯕ ꯃꯃꯤꯠ ꯃꯅꯥꯒꯤ ꯏꯔꯥꯎ ꯂꯧꯕ ꯈꯨꯏꯔꯕ ꯃꯔꯩꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯍꯅꯨꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯗꯒꯤ ꯃꯁꯥꯁꯤ ꯆꯞꯇꯤꯡ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯄꯥꯈꯠꯂꯗꯨꯅ ꯔꯥꯀꯦꯁꯁꯨ ꯃꯥ ꯏꯁꯤꯡꯅ ꯂꯋꯥꯏ ꯀꯣꯏꯔꯦꯜꯊꯛꯇ ꯊꯥꯔꯛꯂꯤ ꯃꯗꯨꯗꯒꯤ ꯇꯝꯄꯥꯛ ꯂꯩꯃ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯅ ꯁꯣꯔ ꯁꯥꯎꯅ ꯍꯧꯔꯛꯂꯤ ꯔꯥꯀꯦꯁꯅ ꯇꯝꯄꯥꯛ ꯂꯩꯃ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯇꯝꯄꯥꯛ ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨꯅ ꯙꯨꯞ ꯂꯥꯎ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯉꯛꯄ ꯂꯣꯏꯅꯕ ꯑꯃꯅ ꯌꯦꯡꯉꯤ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ ꯗꯗꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯗꯗꯥ ꯀꯔꯤꯅꯣ ꯅꯪꯅ ꯀꯤꯔꯤꯕꯗꯨꯕꯣ ꯗꯗꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯔꯥꯀꯦꯁꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯇꯝꯄꯥꯛ ꯂꯩꯃꯗꯨꯕꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯄꯥ ꯇꯦꯝꯕ ꯑꯃꯗꯤ ꯃꯃꯥ ꯂꯣꯏꯗꯥꯡꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯋꯥ ꯈꯟꯅꯔꯤ ꯇꯦꯝꯕꯅ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯄꯥꯡꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯟꯐꯝꯗ ꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯔꯒꯅꯤꯗꯅ ꯈꯜꯂꯤ
Mapa, warabashu wana, mangani sakauba madi, tha fabasitang ngai kisiba, tha fabadumadi ay ko'y ngai bangam laroy mama, mangani sakaubasisu, masibadi ay ko'y na warasu wana ngai rasi. Ay kallu ragay saasi yamnaki, aduga, ibi maduna lohong lamday matamda, uri kipapiwa mado, ay hogsik sumitida sang-sang na uri. Mga tongkiba, gari maning aduda, iyeng mada akiba fanglaba syakta mado, napto na syat kibani. Mamaloy dangna, mapa, haukiba, shahid taradret ki mamahangi wariya do, ningsing lubada isa si tusungi. Asyum na matay manaw, numit ato ningsingli. Numit asi, karama numit o hayraba kanda. May trengi umang aduda, kung sami yam siyang silaga, hupta na siyang nagpani. Maduda uri, pokpada ngay di ba angang aduna, kung makaykap lagalayram ba. Madugi manakta, makulat hanga madu magpay na. Masagi mabuk ado, lentat charaga, asiba haksang mo yata aduna layribi kami. Madubu ubada, kung sami yam do akiba ka pokpani. Matamasida kanguda, kung sani piya maprap siyang silaga, angang ado bukukat kring. Angang ado nung siniyengli. Maang ilariba piya do na angang do, kaya na famdo ko loy na kupsiling. Jamia mahay kami ni asiba haksang do buhan na tunay ingam dabida aki bakat pagaloy na may tring do di tolay numit ado nung su paniyam kan na kai nung si su kan na sini nung magsudra baso ang do kapag imakho na hekta labuk lamahang do pung say ba ni pungin yun man ang do ni pida na pura galakli hayraga kun jamiam tanari ang si karam taw sige hayda na ado mafamasya de layriba kunja singa sina Ang sibo yok pa amata palmanti. Fatkidrabi, laitin sanabi, amay bi kami ni masani, ang sisu hayang way sauraga karisu afaba oiroi, ang si pap ki masakni, ay ko yok pangamloy haybado, hayraklan. Ang ahan ba, lakot luriba, ni piyado na ang si, adumakono na layrami. Ni piyado kinipado na siyo, ang ado nahagtabang amloy tabo oy bataragari. Nahag ay ginupi oy bang amloy, nga sidigi ibani kain na ragadabani. Haydana, nipada na mahaki loy na bitubo, kulla sige numida nga simaktada, mga kisampay doon intoraklami. Madudigi nupido, pukta ngay diba ang adubo, mathadigi tato pangamdana, ang adubo ko li hayraga, lungtiel kulla tutagi, maawang pang na kap na, ahingi mata matudakari. Nung sukan na kakli. Akhag araw, nung sukan na kakli, asumak mahakliya palay na karakli. Ahingi mata masida, maki masada, ang sibuko na nalagpada, akito zung kaya supirakli. Karigumbada, ang siniyang na kapa, aduga karigumbada na mamit adu sa pumulak to kumakay, pukpat ang ayri ba ang mahang na, kiki hayda na, manguni yung laganok pa, kaya masyutawki. Adu nupiya sina, ang sige minung siya sinahiyan ba na, mahag ang sida, toy na kiro ba tawdi. Koy na fampaw tadri ba ang sib, kung na sumlak ba na, noong aramdayi matamda. Paniyam na laptorak lima ko'y kulla tutagi. Paniyam na taptorak lima ko'y kulla tutagi. Matamasida mapana sanri basyo, nong alamdagi matamasida. Loida ang amadi, tiyemba. Mako'y ariba kara tut hautuna. Lakpani. Mako'y nilakliba maramsyo. Amaibi kami ni bukuna ba, nong alamdagi matamasida laklibani. Maramdi. Matay manawa sina. Tako'y dapat habag amatawro bagidamagta. Amaibi kami ni dalaytay na bagidamagta. Unawala ka matang. Lamila maghangga, ni piya may iking na imutaraga. Makuta karigo mahupayraga, lagli ba da uri. Tasing na hayra ba di tim amadi loy dangsi, mamangi matamda, makoy na kulad da sib misingi. Tasing na hayra ba di loy dang amadi tim asi, sarigi dalam da layri hayraga, mi asiba kudingi. Midangi matamda, mangda kumli hayraga, sharu sharang kaya kom, ut kaya kom laga, tinulay mo sana ba matay manawni. Ado makoy na sanaro riba tinulay mo mayama doon makoy na ayan na panoyrak labadam. Makarom hay tabada amay bi kami ni kau ba malay hay na nong lamday magtamasida mayum dalay bang ngam doon kumtarak pani. Lambi la makhang na ni piya matiyang na batuda makoy gari kangang kam laga yeng lo badati. Ni piya do masyado pugsok tana angang do yam no wana pa magalay rami. Ni piya sinasu pong magpukmin pauminari. Ang si amay bi kami ni haybadugi masyani tokriba tawdo adugi maramda ni piya sinilirami adubo ni piya sinilirami adubo maray bagtiba ni piya sisu lamsanga lakpa na masyagi hanadagi anabaga laybaga oiba na kudak asida taway taba tarami
Nipishina thawai tharamdai matamda kanada timba amadi loidangi mafamda shumna sap amakak torami. Angang nupi masa sina hayeng wai saurak sanglaba mayum may kay palaglaba matam fawadi na koina apok pa na samang ni kanna yengsin biraun. Karigumba angang asina mapung maray padri kanda apok pa na sana te ni miray kiba toklabadi. Na koina tay na may treng pu haydo na saraga siba oyu. Na koina tay na pu si tienba oyu haydo na hayram laga ni piyado kudak adu da siki. Adubo tiemba amadi loidangi mafamdadi angang si sinabasina sabtu ki waga thoy ni hena lawrudri. Masaga yaudabani angang sibu thoy ni hena pamki. Tiema na hayraklami. Nipi Isa naga yaudabani nga sidi lai na tambaga sakmanari. Isa yaudabagi damakta ay koy na tinu lai mo sana na miya sibagi mangbiga kuturi ba singa do nga sidi ki toklasi. Angang sibu isa asak ni yuklurasi. Nipa asiba ni piya sinakamdaw ba? Nipi sinakamdaw ba? Sor holi briyeng. Sor hondri. Tiya mana tap tapay rig mihul yengi. Mihul su hulamdri. Nipi sinalambi matay sidi intaram nasi. Aduga angang sibu raga. Ay koy ilay famadudagi taduk laga ato ba shara madu honglasi mafamaduda ay koy nungay na layro ba yay na nipi sina aroy ba hayram liba dubo ato da tuway na kalunsi sala silaw napi asyum na matay manaw ado na yoki baning tampak lay masibu ato nong mada faw ba ayoko masani faw kangan na lam hongo na shara ato pa amada makoy yung kais ato na layro kibani ato po tampak lay masina syaurak sanglab matamda maki ahong mawang mataw kaya do urak padigi tiemba amadi loidang masada kanganda na akiba kaya paurki madudagi siramday ni piya do na sap solam kiba do mayek hene na siyang torak do na tu namak tampak lay masibu maralohong kiba makoy na supang kiban adumang na oiri hayraga maning tong bahay do oy serabani maralohong labani na makoy su layra riba yung kaya sibu tadok lamlaga makoy ki lemaw riba punsi matek asi ing na sing na layro asi hay na kanaribani makoy na su kangi mayong pan kribi tampak lay masin kayong da afaba amadi oirak loy hay basi angang dining tada kangya hay bado maduda kang krabani matay manawsin Mangani sakaw bunumit ado makoy na haraw na tampak lay mabukaw biri hay daga matay manaw do su mafam marang kang na ado magchatkri mangkri mafam masidagi tampak lay maduna su mamada phone tawra ba su pay khalakta mapada tawra ba su soy chop lay ado magtawi tabong mamafaba yam na wana ngay ki yung masida su hanaga mawong mataw manadaba yana kalukada Tienga matamda misi ba yawugum na tengthanoy na kappa aduga makoy yumgi kaka kuting magda ahing tiengla bakanda kanagum ba man koy sesal pagimong mataw matoy na tawi aduga karigum badana Rakesh na mikap tolk bakanda maki pamang magda masak mong men mantada pa masap ting ting ni hepli mamgumba mamit pung sing la bakanda na kanasyo layram da bagumba masi matoy ni hep tawra rabani Thap harak la bakanda mama ang pagi mayum da sa laganay na harawurga laki ba tampak layma yung gigit solo lagalay ng batuda mamitagi mapita kibani sikag ta sunatan makoy yung madugi yung lon kayron na balay kay gimising asu matam koyre namana pa ni dudi okida ba kaday lay krabano kang di mawa ko mapawkul ta di ay na khayri madugi tampak lay ma ning ba pung kay na makni pa mayo maduda numit atuda mapam da pawu siyangam na halakirami Asyum taw na sumak matay manawa ni Maxi kina amadasu iyat na mayong palakpanang hauski tampak layma miro lagpadi magtabom ni pal hayra kamatanga do oyrak lami maybi kanado su yenguti Rakesh ki mama si ahagi matam oyjira basu mahak laitin haybasi kaya tajadaba tampak layma gi mama ang pagum basu oyrami madumang na laitin yeng si hayro bada maybi na posiam tawraga hanjin ni yeng na ba amok thadok thasin taw na ba ni yeng ba yaroy hek haydan sung yeng ri hausik pawa thani pal hayrik labada Rakesh tu mayum da sumak thaba ingkhang taw da ni lay mahak inupi ga da ngayak leita loina jatuna talayrami nang thilgi matam ni Rakesh na tampak layma nangbu hayra ga saning da prane hayra isaw yadri ba si karigino nati Migidi sumnaga tabom yam selakpasi kari no yam hainayda nanggidi dada adugidi kari sukaydida ay sada saning thangwa poktragadi nampuda sarubada isaway na naganiye ay na saning lagbakangda kokthong ama hekla helaga sara loiridana adu dada ay gipoklakaduri ba isasi nipa oirabadi kari maming kausige nipi oiraga na kari kaugadaba
라케스나 ꯅꯪꯁꯨ ꯋꯥꯈꯜꯒꯗꯤ ꯌꯧꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯈꯔ ꯇꯞꯅ ꯈꯟꯅꯈꯤꯁꯤ ꯑꯗꯣ ꯇꯝꯄꯥꯛ ꯂꯩꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯁꯤꯅ ꯈꯤꯇ ꯍꯦꯟꯖꯟꯕꯒꯨꯝ ꯇꯧꯏ ꯀꯔꯤꯕꯅꯣ ꯗꯗꯥ ꯏꯁꯥꯗ ꯑꯀꯤꯕ ꯁꯥꯃꯤꯜ ꯀꯌꯥꯁꯨ ꯐꯪꯏ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯀꯌꯥꯕꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨꯅꯦ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤ ꯁꯕꯥꯛ ꯐꯪꯏ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯑꯩꯅ ꯂꯣꯟꯁꯤꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯪꯍꯥꯗꯁꯨ ꯐꯃꯥꯡ ꯑꯁꯤꯗ ꯍꯅꯨꯕ ꯑꯃꯅ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯉꯛꯁꯝ ꯑꯁꯤ ꯃꯦꯜꯂꯛꯄꯒꯨꯝꯕ ꯃꯇꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯒꯤ ꯁꯦꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯈꯨꯗꯩ ꯄꯨꯝꯌꯥꯠ ꯁꯦꯠꯄ ꯑꯍꯜ ꯑꯃꯅ ꯍꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯤ ꯀꯀꯥꯏꯗꯅꯁꯨ ꯇꯧꯏ ꯑꯁ ꯗꯗꯥ ꯇꯨ ꯁꯨꯡꯉꯤꯗ ꯃꯗꯨ ꯃꯪꯅꯤꯅꯦ ꯃꯀꯨ ꯃꯪꯅꯤ ꯃꯪꯗ ꯈꯛꯇ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯒꯦ ꯏꯃꯥꯁꯨꯅꯦ ꯍꯟꯗꯛꯇꯤ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ ꯑꯩꯁꯨꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯍꯦꯛꯇ ꯇꯨꯛ 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 ꯆꯦꯟꯕꯒꯨꯝꯕ ꯍꯪꯒꯠ ꯍꯟꯗ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯏ ꯑꯗꯨꯒ ꯅꯍꯥꯟ ꯅꯣꯡꯃ ꯑꯩ ꯃꯄꯥꯜ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗꯅꯦ ꯐꯤꯉꯧ ꯁꯦꯠꯄꯤ ꯈꯔ ꯃꯔꯣꯡ ꯍꯦꯛꯇ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩꯁꯨ ꯃꯤꯠ ꯑꯁꯤ ꯅꯣꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯤ ꯁꯤꯕꯒꯤ ꯁꯨꯃꯥꯡ ꯈꯥꯡꯉꯦꯟꯐꯝꯁꯤꯗ ꯀꯨꯒ ꯊꯥꯡꯇꯣꯛꯂꯒ ꯀꯞꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯎꯔꯤꯕꯗꯣ ꯑꯁ ꯌꯥꯔꯦꯕ ꯗꯗꯥ ꯕꯨꯠꯀꯤ ꯋꯥꯔꯤ ꯕꯨꯠꯀꯤ ꯐꯤꯂꯝ ꯄꯨꯡꯇꯥꯗ ꯇꯥꯁꯤꯜꯂꯒ ꯅꯪꯅ ꯅꯇꯣꯝꯇ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯁꯦꯕ ꯑꯁ ꯅꯪꯅ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯅꯥꯅꯗꯤ ꯊꯥꯖꯅꯤꯒꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯔꯥꯀꯦꯁꯀꯤ ꯃꯃꯥ ꯊꯔꯣ ꯁꯪꯕꯤꯗꯣ ꯄ꯭ꯔꯞ ꯆꯪꯉꯛꯏ 이마기 ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯅꯤꯁꯥꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯅꯦꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ 이마 ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄꯤꯔꯨꯒꯦ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ 이마 ꯑꯍꯤꯡ ꯂꯦꯛꯂꯛꯀꯗꯧꯔꯤꯕ꯭ꯔꯣ ꯃꯥꯏꯗꯣ ꯈꯔ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯈꯪꯗꯦ ꯃꯥꯒꯤꯁꯦ ꯍꯟꯗꯛꯇ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯤꯁꯨ ꯍꯥꯏꯕꯒꯨꯝ ꯇꯧꯏ ꯉꯁꯤꯗ ꯅꯠꯇꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯛꯄꯒꯤ ꯃꯃꯤꯕꯨ ꯎꯔꯤ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯅꯦ ꯄꯥꯎ ꯐꯥꯎꯍꯜꯂꯛꯂꯒꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯔꯥꯀꯦꯁꯇꯤ ꯅꯣꯛꯂꯤ ꯇꯠꯂꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯍꯦ ꯌꯥꯔꯅꯤ ꯏꯃꯧ ꯅꯨꯄꯤꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯃꯥ ꯆꯠꯂꯤ ꯑꯣꯇꯣꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯃꯥꯗꯣ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯔꯥꯀꯦꯁꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯀꯦꯁꯇ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯇꯝꯄꯥꯛ ꯂꯩꯃꯅꯁꯨ ꯍꯟꯗꯛꯁꯤ ꯃꯇꯠꯇꯅꯗ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯎꯔꯔꯕꯅꯤ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦ ꯐꯣꯡꯅ ꯍꯦꯛꯇꯃꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯎꯍꯜꯂꯤ ꯃꯔꯩꯒ ꯁꯥꯡꯅ ꯉꯥꯡꯅ ꯇꯤꯡꯊꯣꯛꯄ ꯃꯃꯥꯏ ꯃꯃꯤꯠꯀ ꯏꯈꯨꯏ ꯈꯨꯏꯕ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯃꯈꯛ ꯃꯍꯥꯛꯅ ꯀꯥꯗ ꯆꯪꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯀꯥꯡꯈꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯥꯎꯅ ꯍꯤꯞꯄꯒ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄ ꯀꯥꯟꯗꯁꯨ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯃꯌꯥ ꯍꯤꯒꯠꯂꯒ ꯐꯝꯃꯒ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡꯒ ꯌꯥꯟꯊꯔꯒ ꯅꯣꯛꯂꯒ ꯂꯩꯔꯝꯕꯒꯨꯝꯕ ꯃꯁꯤ ꯃꯇꯣꯏꯅ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯁꯤꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯊꯤ ꯇꯝꯄꯥꯛ ꯂꯩꯕꯒꯤ ꯃꯁꯥꯗꯁꯨ ꯃꯗꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯀꯤꯔꯕ ꯄꯣꯛꯂꯨꯗꯤ ꯃꯁꯥ ꯑꯁꯤ ꯌꯥꯎꯔꯛꯂꯕ ꯀꯥꯟꯗ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ ꯍꯥꯏꯗꯅ ꯃꯁꯥꯅ ꯈꯟꯖꯩ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯄꯥꯛ ꯂꯩꯃ ꯃꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯅꯦꯝꯕꯣꯛꯀ ꯂꯩꯇꯕꯁꯤda ꯌꯨꯝ ꯑꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯅ ꯇꯧꯏ ꯃꯄꯨꯔꯣꯏꯕ ꯈꯛ ꯃꯅꯥꯛꯇ ꯂꯩꯖꯕꯁꯤꯅ ꯃꯁꯥꯁꯦ ꯂꯨꯝꯖꯗꯦ ꯗꯗꯥ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯁꯦ ngasi di isa si kaya nungaiti. Yarabadi yung tangnabagi inido kauruso hay bro. Hay adong natawa ho na din niya. Nangin na nakta ay lay tabaso na ti. Karigin na nang na ay ginakta lay ba na bukning atuk am na lumtri ba diba? Dada, kay ginukang dihandak maraksi, isa si pangnong nanungaiti. Oh pare. How do you saksi lo saksi sari hay ragane. Ay koy ni pamungkala tumbra karino tawrusi. Tumbusungan mali. Mayay ka di TV ngihag taraga yung singa city. Adubo, tasing na hayra ba di Rakes? Mahang nihiyag uhay da ba ubado, urakadrakhan ba doon umidangi matamasingan ta na pamungkala siyang ningmuni. Makiloy na biniyadra ba nina, saktok li hayra ka mayay ka gi shofado da makoy pambrang na family hayra ka. TV yingli. TV sinil singa do da lagli ba su, horror movie ngak to oy na tawi. Matang remote to the next door ka sinil sing do paragi yung ba su, aki ba may to ngak ta maguram. Madudigi Rakes na. Has kangdida tibinin tawri basi. Manipur sinil nga mata padre pero kangdiyam ni. Sumna tawri ngay da. Rakes ki matungda. Uri tampak lay manalay tuklo ba da. Mahang nihi uba. Algi may tong ura ba.
ꯃꯌꯥꯒꯤ ꯏ ꯍꯤꯒꯠꯂꯒ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯕꯗꯨ ꯇꯝꯄꯥꯛ ꯂꯩꯃ ꯃꯁꯥꯗꯣ ꯁꯣꯔ ꯈꯪꯊꯤꯡ ꯊꯤꯡꯉꯤ ꯔꯥꯀꯦꯁꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯔꯩꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯕꯗꯨꯗ ꯇꯝꯄꯥꯛ ꯂꯩꯃꯅ tawganu haibagi mataga mangak hairi Rakesh maduda sangmanati remote da kari channel phaba yabagi haidana mak channel thiri shum leiring aida Rakesh pairam liba remote atu lagdana lang thokri Rakesh ki masada anubagi thawai mirel gumlabada fallauna songsinkri mani makoyan han maka yetuna leiram libasi amai bi kamini na manga angang unaram daidi yetkiba amuk saduni fallauna songsinkri Rakesh masasi khangti thikali mamit kado morong pangkali mai thonga do hanuba amagumna masuk tawrakla tampak lai mari masado khajik tiki kiri masar thopsilaga phamlaga lairi Rakesh ki khonjel nattaba akiba fanglaba khonjel amada tampak lai mada sumna nokrem na hairakli ha ni pizza oibi karinang na aibu kiribano kigano aina nakhoide karisu tawroi kigano adubu nangi na famda haigidabadi nangi poklak kaduriba na saadudi maitreng pu mangonda katkadabani maduna tabatarabadi napuroiba sibu aina puduna setkani napuroiba gi thawai aina lawragani aina nok maitreng pu palakpasida mahagna mamangni matamda khangkidaba tarabasu khudak asida mamita laksina uba horakli mahagna noma labuk mayai de laiba ukibado madu pomna uba horakli masadu mihul thawul singkatna akiba magal loinana tampak leimana nati aduna tawba yati nahagna hairiba sikarina nangna tatna aigi imangda uhan kiba aingonda akiya khang pikiya mayam ipuroiba sida haidoktriba nangna nahan makayelaga lairiba sikarina to yenguto haidana Rakesh ki masada sanglaba thawai miriladana makhudo midu thili makhoi mayai kagi sangpham maktada mabuk adu len khairagi I oro taaduna leiriba mayadagi ikhengsu othok tawriba laiki rebi mama kamini sama aksangado sapting tingna lepaga leirani madu ubra tampak leima ima haidana laukibani magnadi kanano khangmanati ashumna muk thawai miril sangraba Rakesh na makhadana hairaklami yengo mangdi leplibasi nangbu hek apok pinamadani nangbu poko matamda maksu masana mabuk len khaisaki asigumna nangi suna sana nabuk ado len khaisari hairaga maitring pugi mafamda nasagi mga kaklaga dan pigadabani ado ibatarabadi nangi thawai basu kanbigani pum namak yai faba oiragani pum namak yai faba oiragani thunamak salo angang ado unaramdai matam yorklabakanda maitreng pugi manak tamna thona maksalo natrabati nawana puroiba aigi khutta ayna khang nokni tv thariba kado mamai to srek enu saurga iramani thangna mai kupta Rakesh padrok launa sophadu do upsilaga mai tasili khotakta maki sangdi akan ma sapu magal loinen paithokri thangna mai kupta masadu nomnaga mapuroiba do hawdok lobada mapuroiba do gyan takna tarakli tampak leimana nipa nangbu wakal tarabra nipia haidi sofa sida nga tharaga tumtharura boire kayam koira aina tumthakiba kuidri housing hakta ngairibani wado ma lochali mapuroiba khanga ningdradana adubu tampak leima ma ngasigi numita oiriba tawriba sina magi tungi punsida thanglaw mikupta kari oirakani haifong khangti makhadana koina lei tharudri tumpham kada sangduna matai manawdo potharami dubo yum masigi manung masimaktada nuwa maida pu mariga sangna tinthoklaba fatraba laya sina koin induna lairabani tampak leimagi angang unagadaba matam modu yorklami adubu tampak leima mapuroiba siga loina na setpana phagadribra natragana matomda setmana phagadribra haidana khanjanari mapuroiba yaurabadi pomnamakti soigadabri adu mafam aduda setpadi masada akiba pokli akiba siga hairobadi mapuroiba loina ningi masana su khangli angang asi nongini asigi manungda sungsoi soina taibang phaurakpugi matam oiragani haibadu mapuroiba sinasu hospital da lairurasi hena khumang sauksinna athu kaina nanaba haina phana kana haibani adubu tampak laimani yadi
ꯑꯩꯅ ꯃꯇꯝ ꯈꯪꯂꯛꯂꯕ ꯀꯥꯟꯗ ꯍꯥꯏꯔꯒꯤ ꯃꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯊꯥꯔꯣꯁꯤꯡ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯆꯠꯀꯗꯧꯔꯤꯕꯅꯤꯅ ꯄꯨꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯉꯥꯡ ꯅꯤꯡꯊꯥꯒ ꯑꯣꯏꯕ ꯌꯥꯕ ꯀꯌꯥꯁꯨ ꯁꯦꯝꯗꯨꯅ ꯀꯥꯊꯤꯅ ꯆꯞ ꯆꯞꯇꯅ ꯐꯤ ꯁꯦꯒꯥꯏꯗꯅ ꯁꯦꯝꯖꯤꯟꯗꯅ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯁꯣꯝꯗ ꯍꯔꯥꯎꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯇꯝꯄꯥꯛ ꯂꯩꯃ ꯃꯌꯥꯏ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯀꯥꯗ ꯂꯩꯔꯤꯉꯩ ꯃꯅꯦꯝꯕꯣꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯤ ꯅꯨꯡ ꯈꯜꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯁꯤ ꯆꯞ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯃꯛꯇꯗ ꯑꯀꯤꯕ ꯐꯪꯂꯕ ꯑꯔꯨꯛꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯃꯈꯨꯠ ꯊꯠꯂꯒ ꯀꯧꯔꯤ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯅ ꯊꯪꯅ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯈ꯭ꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅ ꯃꯌꯥꯏ ꯀꯥꯒꯤ ꯅꯥꯀꯜ ꯌꯣꯄꯤ ꯐꯨꯔꯒ ꯌꯥꯜꯂꯤꯕ ꯀꯥꯔꯒꯤ ꯁꯣꯗꯨ ꯂꯧꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯇꯞꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯊꯕꯛ ꯆꯠꯄꯗ ꯁꯤꯖꯤꯟꯅꯕ ꯃꯈꯣꯏꯒꯤ ꯇꯣꯡꯅꯕ ꯀꯥꯔ ꯑꯗꯣ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯇꯣꯡꯅꯅꯕ ꯀꯥꯔ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯒꯥꯔꯤ ꯊꯧꯕ ꯍꯥꯟꯅꯗꯒꯤ ꯇꯝꯄꯥꯛ ꯂꯩꯃꯁꯨ ꯍꯩꯗꯨꯅꯇ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯏ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯪꯁꯦꯟ ꯆꯦꯟꯊꯣꯔꯛꯄꯅꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯔꯥꯀꯦꯁꯁꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯂꯒ ꯂꯣꯟꯁꯤ ꯂꯩꯕ ꯒꯦꯠ ꯀꯥꯗ ꯄꯛ ꯂꯥꯎꯅ ꯊꯣꯝꯇꯠꯂꯦ ꯍꯥꯏꯔꯒ ꯇꯝꯄꯥꯛ ꯂꯩꯃ ꯍꯥꯏꯔꯤꯕ ꯃꯩꯇ꯭ꯔꯦꯡ ꯑꯗꯨ ꯇꯝꯅ ꯂꯛꯂꯝꯃꯤ ꯀꯥꯔꯒꯤ ꯃꯃꯥꯏꯒꯤ ꯃꯤꯡꯁꯦꯜ ꯅꯥꯀꯜ ꯅꯥꯝꯃꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ ꯑꯗꯨ ꯃꯗꯨꯗ ꯊꯣꯏꯅ ꯅꯥꯁꯨꯝꯂꯨꯗꯦ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯊꯛꯇꯨꯗꯁꯨ ꯍꯧꯅ ꯅꯣꯛꯇꯨꯅ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯇꯝꯄꯥꯛ ꯂꯩꯃꯗꯤ ꯈꯨꯗꯛꯇ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯏꯁꯤꯟ ꯁꯦꯟꯅꯔꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯇꯝꯄꯥꯛ ꯂꯩꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯤ ꯃꯗꯨꯗꯒꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ ꯑꯁꯣꯝꯗ ꯇꯝꯄꯥꯛ ꯂꯩꯃ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯁꯤꯕ ꯆꯪꯕ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯩꯇ꯭ꯔꯦꯡ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯒꯥꯔꯤꯒꯤ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯖꯔ ꯂꯤꯠꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯅꯤꯡꯗꯨꯗ ꯇꯣꯡꯅ ꯇꯝꯄꯥꯛ ꯂꯩꯃꯗ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯀꯤ ꯑꯈꯪ ꯀꯌꯥꯁꯨ ꯄꯤꯔꯤ ꯑꯗꯨꯕꯨ ꯇꯝꯄꯥꯛ ꯂꯩꯃ ꯃꯗꯨꯗ ꯊꯣꯏꯅ ꯅꯥꯁꯨꯝꯂꯨꯗꯦ ꯁꯨꯝꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯧꯔꯛꯂꯤ ꯃꯩꯇ꯭ꯔꯦꯡ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯒꯥꯔꯤꯗꯨ ꯈꯝꯂꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯒ ꯃꯁꯥꯗꯨ ꯈꯣꯡ ꯊꯥꯡꯇꯣꯔꯛꯄꯒ ꯂꯩꯃꯥꯏꯗ ꯇꯨꯒꯦ ꯇꯧꯏ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯉꯥꯏꯈꯣ ꯇꯨ ꯑꯥꯗꯒꯤ ꯁꯤꯗ ꯆꯨꯝꯇꯤꯡꯅ ꯆꯠꯂꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯆꯠꯂꯨ ꯑꯩꯅꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯦ ꯍꯥꯏꯗꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯃꯉꯥꯜ ꯐꯪꯗꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯂꯥꯛꯂꯔꯤ ꯀꯅꯥꯕꯨ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯃꯩꯇ꯭ꯔꯦꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯩꯇ꯭ꯔꯦꯡ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯡ ꯄꯨꯕ ꯃꯥꯏꯀꯩꯗꯅꯤ ꯃꯈꯨꯠꯇ ꯀꯔꯤꯁꯨ ꯂꯣꯏꯅꯔꯛꯄ ꯅꯠꯇꯦ ꯒꯥꯔꯤ ꯁꯣꯗꯨꯁꯨ ꯒꯥꯔꯤꯗ ꯊꯤꯟꯖꯤꯜꯂꯒ ꯑꯗꯨꯃꯛ ꯊꯝꯂꯕꯅꯤ ꯑꯁꯨꯝ ꯂꯥꯛꯂꯤ ꯅꯨꯡꯁꯤꯁꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯅꯣꯡꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯂꯣꯏꯅꯔꯛꯄ ꯍꯧꯔꯤ ꯂꯩ ꯁꯂꯥꯏ ꯈꯨꯗꯤꯡꯃꯛꯇ ꯏꯒꯤ ꯅꯣꯡ ꯇꯥꯕꯁꯨ ꯍꯧꯔꯛꯂꯤ ꯍꯩꯊꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯃꯎꯗꯨ ꯏꯁꯣꯁꯣꯅ ꯃꯩꯇ꯭ꯔꯦꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯅꯥꯕꯨ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯅꯤ ꯃꯩꯇ꯭ꯔꯦꯡ ꯎꯃꯪꯒꯤ ꯃꯌꯥꯏꯃꯛ ꯌꯧꯔꯕ ꯀꯥꯟꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯨꯏ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯣꯝꯗ ꯅꯨꯡꯁꯥꯁꯨ ꯆꯥꯎꯅ ꯍꯣꯜꯂꯛꯂꯒ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯔꯦꯡ ꯕꯥꯜ ꯑꯗꯨꯗ ꯁꯥꯡꯅ ꯂꯦꯞꯂꯤꯕꯗꯨ ꯃꯍꯥꯛ ꯐꯥꯎꯔꯛ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯎꯕ ꯍꯅꯨꯕꯒꯤ ꯃꯃꯥꯏ ꯄꯥꯟꯕ ꯃꯃꯤ ꯏꯔꯥꯎ ꯂꯥꯎ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯩꯇ꯭ꯔꯦꯡ ꯄꯨꯒꯤ ꯆꯥꯎꯔꯕ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯑꯩꯅ ꯂꯩꯔꯝꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯅꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯅꯤꯡꯂꯕꯗꯤ ꯃꯩꯇ꯭ꯔꯦꯡ ꯄꯨꯒꯤ ꯃꯃꯥꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯕꯨꯝꯅꯒ ꯁꯨꯖꯦꯜꯂꯛꯄꯅꯤ ꯃꯁꯥꯗꯨ ꯏꯔꯨꯝ ꯂꯨꯝꯅ ꯃꯩꯇ꯭ꯔꯦꯡ ꯄꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯒ ꯃꯁꯥꯗꯨ ꯆꯦꯄ꯭ꯔꯦꯅꯤꯅ ꯇꯥꯏ ꯃꯕꯨꯛꯇꯗꯤ ꯀꯔꯤꯁꯨ ꯁꯣꯛꯍꯧꯗ꯭ꯔꯦ ꯃꯥꯅ ꯇꯥꯁꯤꯜꯂꯤꯕꯁꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯈꯛꯁꯨ ꯂꯩꯔꯝꯂꯤꯕꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯁꯔु ꯄꯣꯂꯥꯡ ꯑꯁꯤ ꯃꯥꯅꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯃꯕꯨꯛ ꯂꯦꯟꯈꯥꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕ ꯀꯥꯃꯤꯅꯤꯒꯤ ꯁꯔु ꯄꯣꯂꯥꯡ ꯑꯗꯨꯗ ꯃꯁꯥꯁꯤ ꯊꯦꯡꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯃꯌꯥꯏ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯑꯔꯨꯛ ꯁꯥꯅ ꯎꯍꯟꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ
Aruk saduna maray sang na tingtoklaba musinuba mitamadu gi mataga tongna khangna noli paikalo koling karaba thangdo paikalo haidar makudo midu thili nonga mumu khaglakpada una dugi marakta lichilaka mangala duna uri saru polang dugi makutuna paire lairiba thangado parprap changsin maksu masadu kariguma man inchilapugumna saru polangi maklo ta paire thangadu satui koling ika karaba thangado makut ani maktuna paikri kari 당신의 까이다고가 들이봐 아이고 까이노 마파마시네 깜다우나 라이람리바노 항아도 나보기 어이 당보도 델랭셀로 거이다고 가다 아노가 예 당보도 없는 싱노 아하하하하 나디 아이마둥 암로이 하이나 마쿠다도 마샤니 인셀로가 다우다 마토마다 마기 마보 어이 당마마 바두다 랭센가다 버기 마파 땀락리 까리노 ay shagi kuchi kam dauriba no ay gi mangda uriba akiba shaktam nangna dauriba sikarino ay shiba ngam kiroi ay gi sabu nangna dauriba sikarino apuro ibagi thawai kanna bagi damakta nasada manga kaktuno nabuktagi kothok le hairega ay gi mapu mitrang pu da katchaga dawani ay kanna nokli matamashida gari thauduna tampak le man sat khre mai ke yadomda lakli bani kanabu rakesh ki mama na ba mai ki garida mama do ga loina na lakli bani itaw 아들의 이름이 오이가니 아들의 이름이 또 우리 막 거의 가리 감을 가리 이름이거든 이따 시대 감어 아이 거의 가리니 이따 마파무 시대보 그다이데 자크라바 마파무 시다 이행우 가리 많은데 가리 야오버기 마기 마마아드 아기 빠까빠가 로이는 시엔토리 마타마 시다 강하우드나 이따 가리시 라보가 숑다 산가리기 사람 레이리바 숑나 토실로 아득이 우망 레이리바시 마시다 토실로 이따 거리노 마파무 슈아이데보 이따 아이나 하이리바시요 아이나 가리고 싱나와 말라이바데기니 아득이 시다 토실로 사람 레이리바 시다 토실로 아이바가 타오바가 사람 산가리기 람비 얌나 누가이타바 산가리기 람비 얌나 누가이타바 라이리바두다 마마나바기 가리도 토실락리 아랑랑나 호론 떼떼 콩나 토실락리바니 아쇼음나 마키아실기 후망 피타리 노위 농락 아두다 tampak-limado thangado muknaba hotnari magi masyadusu mabuktuda makhongna kahulpagi tanjani mabuk aduna namani thangadogi makhul aduna mathana tingjan kadabagi tawribado fari aruk shado fallona jongtharakli mamai mapaduda magi akiba fanglaba mai thomado thangsili hairaga tampak-lai masida tinjalo haiduna hairi tamasida kangawudana garina horon tot khongnaga lakpagi makhola makak tagi tampak-lai magi masagi akoyudana kanna laushali tinjalo haiduna tamasida kangawudana umangasida khonglambi ama lairibaduda garido kanna yangna thausilakli mamana batuna nakawda thamkhraga rakeshna thausilakli bani mak singnaba amaga loinana maki nupina hek ahing tumbada masilda soiron pharolon kibadudagi mangna khanglibasi maki loina bisina nongmada fawba hai kibalaiti kan thausilai nakawda horiba uma sama sekaya sugari sina thomdali garidugi mama ya pungloi loirabani ana sangna thausilakli uri garidugi het laiti mangana maki loinabi tampak-lai man sekiba pizol sapsana sil kurukuda kullaga pamlibido madugi manak magtada mamiki iraw mariga sangna tingtokpa hanuba maanba amashu layramlibado uri makutuna garigi mangalada bukhalli madudigi fallawna sakta madu musin muna mari sangna tingtoklaba mitramadugi matagda tongkatkri mitamdugi marumda lotkri kudakta kumtharakli rakesh mamana babani mama aduga senselek tampak-lai magi manaktamna matamasida tampak-lai ma thangadu mahaki puksep oi thangbaduda lengsanduna leirammi singdribani tampak-lai ma i tawna saina ko khangna masasu upsu upthadabi tusu tuthadabida kurukuta kullaga leiramani rakesh na propchen silaga tampak-lai ma aidun kawi tamasida khangawdana mitamasi makhoi gi maikai tamna kre launa tutharaklibidu uri mitamasi gi maningda fatrabala yasina intharaklibani mitamasi gi mamangda makhoi leiribani pulap nallaga hatuk lagi haidana Rakesh ki mamana badun itaw hairga sangsilakdaga Rakesh tu bulagtana singthoi Rakesh na singthoko matam da Rakesh adu bulagtana singthoi mitamadu sapu kana tarakli tampak-lai magi manimbok aduna sensilaga mitamadu sapu kana tarakli tharo sangbido parop sensilaga mamong nupido mag ye thangma kudang do pairek lagtana singthoi mamong nupido gi makong kongdon khepani mitamadu dam lawna takiba mitamadu hekta baga khangna akiba konsilamada nokpa hori Rakesh na ima karisu soktabara chi tampak-lai masi garidam kahagochi mafamasi karigo mapalairi ima kudakta
ꯃꯃꯥꯁꯤ ꯇꯧꯔꯒ ꯇꯝꯄꯥꯛ ꯂꯩꯃꯗꯣ ꯍꯥꯀꯠꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯐꯜ ꯂꯥꯎꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯇꯝꯄꯥꯛ ꯂꯩꯃ ꯑꯃꯗꯤ ꯊꯔꯣꯁꯪꯒꯤ ꯃꯔꯦꯡ ꯃꯅꯪꯒꯜ ꯑꯗꯨ ꯙꯨꯞ ꯂꯥꯎꯅ ꯀꯥꯎꯔꯛꯄꯅꯤ ꯑꯔꯨꯛ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯞꯁꯤꯜꯂꯒ ꯇꯥꯏ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯕꯨꯛꯁꯤꯁꯨ ꯊꯥꯡꯅꯒ ꯂꯦꯡꯂꯤꯕꯅꯤ ꯁꯦꯅꯥꯈꯣꯜ ꯐꯪꯂꯤꯕꯅꯤ ꯈꯖꯤꯛ ꯁꯨꯖꯟꯈ꯭ꯔꯦ ꯃꯕꯨꯛ ꯑꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯀꯞꯄ ꯍꯧꯔꯛꯂꯤ ꯔꯥꯀꯦꯁ ꯃꯈ꯭ꯌꯥ ꯁꯤꯛꯈ꯭ꯔꯤ ꯔꯥꯀꯦꯁꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯑꯗꯨꯋꯥꯏꯗꯨꯗ ꯇꯥꯕ ꯎꯇꯨꯞ ꯑꯃꯈꯛ ꯄꯥꯏꯈꯠꯈ꯭ꯔꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯅꯪꯅ ꯀꯔꯤ ꯇꯧꯁꯤꯕ ꯁꯥꯏ ꯂꯥꯎ ꯆꯪꯉꯧ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯔꯨꯛ ꯁꯥꯗꯨꯁꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯔꯥꯀꯦꯁꯀꯤ ꯃꯃꯥꯅ ꯎꯇꯨꯞꯇꯨꯅ ꯍꯥꯏꯒꯠꯇꯅ ꯀꯟꯒꯦꯗꯅ ꯇꯧꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗꯤ ꯁꯦꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯔꯥꯀꯦꯁꯅ ꯃꯃꯥꯟꯅꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯔꯦꯡ ꯕꯥꯜ ꯑꯁꯤ ꯑꯀꯤꯕ ꯆꯥꯛꯈꯨꯝꯗꯨ ꯅꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯀꯣꯛ ꯇꯥꯞ ꯄꯥꯏꯔꯒ ꯈꯨꯗꯛꯇ ꯃꯀꯣꯛ ꯑꯗꯨ ꯊꯥꯗꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯄꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯀꯣꯛꯀ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟ ꯇꯥꯔꯒ ꯃꯃꯥꯟꯅꯕꯗꯣ ꯑꯁꯤꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯀꯦꯁ ꯃꯈ꯭ꯌꯥ ꯁꯤꯛꯈ꯭ꯔꯦ ꯃꯍꯥꯛ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯟꯅꯔꯛꯂꯤ ꯑꯔꯨꯛ ꯁꯥꯗꯨꯅ ꯔꯥꯀꯦꯁꯀꯤ ꯃꯈꯣꯡ ꯐꯔꯝꯗꯥꯏꯗ ꯔꯥꯀꯦꯁ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ ꯀꯗꯥꯏꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯉꯁꯥꯏ ꯊꯥꯎ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯊꯥꯎ ꯂꯧꯔꯒ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯕꯣꯇꯜ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯃꯈꯣꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯔꯣꯁ ꯆꯤꯡꯈ꯭ꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯔꯥꯀꯦꯁꯅ ꯑꯁꯣꯝꯗ ꯇꯝꯄꯥꯛ ꯂꯩꯃꯗꯨꯗꯤ ꯍꯦꯛꯇ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯅꯥꯍꯦꯗꯅ ꯀꯞꯂꯤ ꯃꯃꯥꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯃꯩꯈꯦꯠ ꯄꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯃꯥꯗꯨꯅꯁꯨ ꯀꯗꯥꯏꯗꯒꯤ ꯃꯩꯈꯦꯠꯅꯣ ꯏꯃꯥ ꯃꯩꯈꯦꯠ ꯍꯥꯏꯔꯒ ꯂꯥꯎ ꯃꯈꯥ ꯇꯥꯅ ꯅꯪꯍꯧꯗ꯭ꯔꯦ ꯂꯥꯎꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯅꯥꯀꯜ ꯑꯃꯗ ꯄꯥꯏꯔꯒ ꯊꯣꯝꯇꯣꯛꯈ꯭ꯔꯦ ꯔꯥꯀꯦꯁꯇꯣ ꯃꯈꯨꯠ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯔꯤ ꯑꯗꯨꯕꯨ ꯀꯟꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯄꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜꯗꯨ ꯈꯔ ꯌꯨꯗꯨꯅ ꯍꯩꯗꯣꯛꯄ ꯍꯧꯔꯛꯂꯤ ꯃꯈꯨꯝ ꯑꯗꯨꯁꯨ ꯀꯣꯝꯊꯣꯛꯂꯤ ꯃꯗꯨꯗꯒꯤ ꯔꯥꯀꯦꯁ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯋꯥꯈꯜ ꯉꯥꯎꯔꯒ ꯇꯥꯔꯤ ꯃꯗꯨꯗꯒꯤ ꯑꯔꯨꯛ ꯁꯥ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯄꯨꯅ ꯅꯣꯛꯈ꯭ꯔꯦꯝ ꯍꯥꯏꯈ꯭ꯔꯦꯝꯗꯅ ꯇꯝꯄꯥꯛ ꯂꯩꯃ ꯑꯃꯗꯤ ꯊꯔꯣꯁꯪꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨ ꯇꯞꯅ ꯂꯥꯛꯂꯤ ꯊꯔꯣꯁꯪꯅ ꯀꯗꯥꯏꯗꯒꯤ ꯃꯩꯈꯦꯠꯅꯣ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤꯗ ꯃꯩꯈꯦꯠꯀ ꯌꯥꯎꯁꯥꯂꯥ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯗꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯩꯈꯦꯠ ꯕꯣꯛꯁ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯒꯥꯔꯤ ꯑꯁꯤ ꯍꯦꯛ ꯗꯨꯞ ꯊꯝꯃꯩ ꯊꯥꯕꯒꯤ ꯔꯥꯀꯦꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯞꯄ ꯃꯩꯈꯦꯠ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯃꯁꯥꯗꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯀꯣꯛꯀ ꯍꯥꯏꯅ ꯀꯟꯅ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯔꯥꯀꯦꯁ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯡ ꯁꯦꯛꯂꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥ ꯌꯦꯡꯅ ꯑꯔꯨꯛ ꯁꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯏ ꯈꯨꯗꯛꯇ ꯏꯃꯥ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯈꯤ ꯑꯔꯨꯛ ꯁꯥꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯤꯉꯩꯗ ꯊꯔꯣꯁꯪ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯦ ꯍꯥꯏꯔꯒ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯅ ꯐꯠꯇ꯭ꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯪꯈꯤꯕꯅꯤ ꯄꯦꯇ꯭ꯔꯣꯜꯒ ꯑꯣꯏꯕꯅꯤ ꯃꯍꯤꯟ ꯇꯥꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯃꯩ ꯍꯧꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯩꯗꯨꯅ ꯈꯪꯕꯨ ꯐꯨꯖꯤꯜꯂꯛꯄꯗ ꯃꯁꯥꯗꯨ ꯈꯖꯤꯛ ꯄꯥꯏꯊꯣꯛꯑꯒ ꯇꯥꯏ ꯔꯥꯀꯦꯁꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯟꯗꯅ ꯃꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯃꯈꯣꯡ ꯁꯦꯛꯂꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯏꯃꯥ ꯁꯤ ꯇꯝꯄꯥꯛ ꯂꯩꯃꯁꯤ ꯑꯃꯨꯛꯇ ꯏꯃꯥ ꯑꯩ ꯊꯧꯗꯣꯛꯂꯒꯦ ꯒꯥꯔꯤ ꯑꯁꯤ ꯁꯦꯠꯅ ꯇꯝꯄꯥꯛ ꯂꯩꯃꯁꯤꯕꯨ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ ꯏꯃꯥ ꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯤ ꯁꯂꯝ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯐꯅ ꯁꯥꯡꯅ ꯊꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯂꯝꯕꯤ ꯃꯄꯥꯜꯗ ꯈꯥꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯅꯥꯀꯜꯗ ꯆꯦꯞꯄꯒ ꯇꯥꯍꯧꯔꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯩꯇ꯭ꯔꯦꯡ ꯑꯀꯤꯕ ꯐꯪꯂꯕ ꯆꯪꯅꯗ꯭ꯔꯕꯁꯤ ꯃꯩ ꯍꯧꯔꯛꯂꯤ ꯍꯥꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯋꯥ ꯂꯥꯎꯅ ꯍꯧꯏ ꯔꯥꯀꯦꯁꯁꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗꯕꯤꯗ ꯁꯍꯔ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯊꯥꯕꯨꯝ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯐꯥꯖꯤꯜꯂꯛꯂꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯇꯝꯄꯥꯛ ꯂꯩꯃ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛ ꯄꯣꯛꯆꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯤꯌꯦꯠꯂꯝꯕ ꯂꯥꯏꯌꯦꯠꯂꯝꯕꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯐꯃꯨꯡ ꯅꯥꯀꯜꯗ ꯊꯝꯅ ꯃꯍꯥꯛꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯥꯗꯨꯅ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯗꯅ ꯏꯃꯥ ꯆꯥꯛ ꯊꯥꯡꯖꯜꯂꯛꯑꯣꯔꯥ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯂꯒ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯏꯃꯥ ꯆꯥꯛ ꯊꯥꯡꯖꯤꯜꯂꯛꯂꯒꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯃꯥꯗꯨꯅ ꯆꯥꯛ ꯂꯧꯔꯨꯔꯒ ꯊꯥꯡꯖꯤꯜꯂꯛꯂꯤ ꯆꯥꯛ ꯀꯟꯅ ꯏꯜꯂꯤꯉꯩ ꯃꯇꯝꯗ ꯔꯥꯀꯦꯁꯇꯨ ꯐꯔꯞ ꯁꯪꯉꯤ ꯑꯗꯨꯒ ꯏꯃꯥ ꯀꯩꯗꯧꯔꯒꯦꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯔꯥꯀꯦꯁꯇꯨ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯔꯤ ꯂꯩꯔꯒꯦ ꯗꯗꯥ ꯔꯥꯀꯦꯁꯅ ꯑꯉꯥꯡ ꯇꯨꯝꯂꯤꯕ꯭ꯔꯥ ꯇꯨꯝꯂꯤꯌꯦ ꯑꯗꯨꯗꯤ ꯋꯥꯁꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯗꯗꯥ ꯍꯦꯛꯇ ꯍꯥꯏꯌꯣ ꯇꯝꯄꯥꯛ ꯂꯩꯃꯗ ꯅꯤꯡꯉꯝꯗꯨꯅ ꯌꯦꯡꯂꯒ ꯇꯝꯄꯥꯛ ꯂꯩꯃ ꯅꯍꯥꯛꯀꯤ ꯏꯃꯥꯒ ꯄꯥꯕ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕꯗꯣ
Ngasi lamakhangda gari accidenta siduna lehori aina thengarapani. Matang asida tampak lai mahaiba wari asi loisinjari. Wari asida soi hilan kiba yauraba sumayam na ngakpigani. Amok kana bikasi NBS na mayambo ikokno na kurumjari.